ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯔꯤ, ꯏꯃꯧꯁꯨ ꯐꯪꯂꯦ, ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯇꯪ ꯌꯥꯎꯖꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯈꯩ ꯂꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯩꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯁꯤꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯗꯨꯗ ꯃꯃꯥ, ꯑꯩꯅ ꯋꯥꯈꯜꯂꯦꯅ ꯈꯜꯂꯤꯕꯁꯦ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤꯅꯤ꯫ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯃꯐꯝꯗꯨꯗ ꯈꯔ ꯂꯥꯏꯔꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯃꯨꯡ ꯑꯣꯏꯕꯁꯤꯗ꯫ ꯂꯥꯏꯔꯖꯔ ꯀꯩꯗꯧꯔꯒꯦ, ꯏꯕꯨꯡ ꯑꯇꯣꯝꯊꯤꯟꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ, ꯊꯕꯛ ꯁꯨꯕ ꯅꯣꯡꯕ ꯀꯜꯂꯤ, ꯁꯦꯜ ꯇꯥꯜꯂꯤ꯫ ꯐꯩꯌꯦ, ꯑꯗꯨꯗ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯣ꯫ ꯍꯦꯔꯥ, ꯃꯤꯒꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯗ ꯌꯥꯝꯅꯅꯦ ꯄꯪꯆꯣꯞ ꯃꯆꯣꯞꯄꯨꯅꯨ꯫ ꯇꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯃꯗꯤ ꯃꯄꯥꯝ ꯏꯅꯥꯛ ꯈꯨꯜꯂꯤꯗꯅ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯐꯪꯂꯤ, ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯃꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯏ꯫ ꯇꯥꯗ ꯇꯣꯃꯥꯂꯧꯍꯣꯏꯒꯤ ꯎꯁꯣꯞ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯀꯥꯂꯦꯟꯒꯤ 5ꯅꯤ ꯄꯥꯟꯕꯗ ꯍꯥꯏꯕꯅꯤ꯫ ꯆꯠꯇ꯭ꯔꯕꯗꯤ ꯐꯖꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯃꯤꯒꯤꯗ ꯆꯠꯇꯕ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯗ ꯃꯤꯅ ꯊꯤꯅ ꯍꯦꯛꯇ ꯍꯥꯏꯅꯈꯤꯅꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯆꯠꯄꯤꯌꯨ, ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯅꯤ꯫ ꯊꯥꯏꯅ ꯏꯄꯥꯝꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯁꯣꯞ ꯌꯥꯎꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯪꯅ ꯅꯤꯉꯣꯜ ꯃꯋꯥ ꯑꯣꯏꯕ ꯅꯧꯔꯤꯉꯩ ꯁꯦꯜ ꯊꯥꯕ ꯆꯪꯕꯗ ꯅꯥꯃꯩ ꯅꯥꯟꯊꯔꯛꯈꯤꯕꯗꯣ꯫ ꯃꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯨꯛ ꯏꯀꯥꯏꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯇꯧꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯠꯁꯤꯗ ꯁꯪ ꯍꯦꯛ ꯎꯔꯤ꯫ ꯏꯀꯥꯏꯕꯒꯤ ꯅꯃꯥꯏꯗꯨꯅ ꯏꯁꯞ ꯃꯨꯛꯉꯥꯡ, ꯇꯧꯐꯝ ꯈꯪꯗ ꯅꯃꯥꯏꯗꯣ ꯀꯨꯏꯔꯩ ꯂꯩꯅ ꯈꯥꯡꯈꯤꯕꯗꯣ꯫ ꯅꯪꯗꯤ ꯃꯨꯟꯅ ꯌꯦꯡꯂꯝꯂꯤꯕ? ꯅꯪꯀꯣ ꯌꯦꯡꯂꯤꯕꯅꯤ ꯀꯩꯅꯣ, ꯅꯪꯁꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯏꯄꯥꯝꯗ ꯆꯠꯁꯤ ꯁꯨꯛꯌꯥ ꯌꯥꯈꯤꯗꯕꯗꯣ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯕꯗꯨꯗ ꯀꯃꯥꯏꯅꯕꯨ ꯆꯠꯂꯨꯅꯤ? ꯁꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯅꯪ ꯅꯥꯃꯩ ꯅꯥꯟꯊꯩ ꯍꯥꯏꯗꯅ ꯀꯅꯥꯅ ꯅꯉꯣꯟꯗ ꯁꯥꯎꯔꯕꯒꯦ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏꯔꯗꯤ ꯏꯀꯥꯏꯔꯦ꯫ ꯆꯍꯤ ꯀꯌꯥꯅꯤ ꯅꯪꯅ ꯏꯄꯥꯝꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯕ? ꯀꯣꯟꯅ ꯊꯪꯗ ꯏꯃꯥ ꯅꯥꯕꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯅꯪꯅꯅꯦ ꯊꯥꯏꯅꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯇꯧꯔꯒ ꯂꯩ꯫ ꯍꯧꯖꯤꯛꯀꯤꯁꯨ ꯋꯥꯔꯤꯗꯣ ꯈꯔ ꯄꯪꯁꯥ ꯃꯁꯥꯁꯤ ꯀꯩꯗꯧꯏ? ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯋꯥꯔꯤꯅꯣꯗ ꯍꯅꯨꯊꯪ ꯑꯁꯤꯗ? ꯏꯁ, ꯑꯩꯈꯣꯏꯕꯨ ꯍꯟꯅꯨꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯠꯂꯤꯀꯣ, ꯍꯅꯨꯕ ꯀꯥꯏꯅ꯫ ꯍꯅꯨꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯇꯜꯂꯤꯕ ꯖꯥꯠꯅꯤ꯫ ꯏꯁ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯍꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯕ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯅꯤꯅꯦ꯫ ꯃꯈꯣꯏ ꯕꯕꯥꯅ ꯍꯅꯨꯁꯜꯂꯛꯄ ꯈꯛ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯅꯨꯔꯛꯇꯧ ꯂꯩꯔꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯅꯨꯔꯣꯏ꯫ ꯃꯈꯣꯏ ꯕꯕꯥꯕꯨ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ? ꯆꯍꯤꯒ ꯍꯪꯂꯛꯀꯅꯨꯗ ꯃꯃꯥ, ꯍꯪꯗ ꯌꯥꯔꯤꯕꯣ ꯀꯩꯅꯣ? ꯃꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3ꯇꯤ ꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ 70 ꯈꯔ ꯍꯦꯜꯂꯞ ꯂꯩꯔꯝꯃꯅꯤꯅꯦ꯫ ꯅꯪꯅ ꯑꯗꯨ ꯄꯥꯟꯅꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯆꯍꯤ 70 ꯍꯦꯜꯂꯕ ꯍꯥꯏꯕꯁꯤ ꯍꯟꯅꯨꯔꯛꯂꯕꯅꯤꯀꯣ, ꯃꯁꯤꯇ ꯈꯪꯕꯤꯌꯨ꯫ ꯃꯃꯥ, ꯅꯪꯅꯦ ꯆꯩ ꯂꯥꯛꯀꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯖꯍꯧ꯫ ꯃꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3 ꯍꯟꯕ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯥꯗꯤ ꯌꯥꯖꯈꯤꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯣ, ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯂꯝꯗꯨꯅ ꯅꯪ ꯑꯩ ꯑꯗꯨꯝ ꯊꯨꯡꯅꯈ꯭ꯔꯦ꯫ ꯆꯍꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯖꯕ ꯇꯥꯔꯕꯁꯨ ꯁꯛꯇꯝ ꯃꯥꯏꯊꯣꯡꯗꯗꯤ ꯑꯩꯅ ꯍꯦꯟꯅ ꯑꯍꯟ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯕꯨꯗꯤ ꯍꯅꯨꯔꯕꯅꯤ, ꯑꯩꯗꯤ ꯋꯥꯠꯂꯤ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯅꯤ꯫ ꯑꯉꯥꯡ ꯑꯃ ꯎꯅꯕꯗ ꯆꯍꯤ 4-5ꯒꯤ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯅꯦꯝꯒ ꯃꯀꯨꯒ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏꯗꯀꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯀꯥꯏꯁꯦ ꯇꯥꯕꯤ ꯂꯥꯛꯄꯤ ꯄꯣꯟꯇꯦꯅꯦ꯫ ꯍꯦ ꯍꯅꯨꯕꯤ, ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ?
ꯂꯩꯃꯍꯜꯒ ꯁꯥꯎꯔꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯊꯣꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯗꯥꯜꯂꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯗꯕꯅꯤ꯫ ꯂꯩꯃꯍꯜꯅ "ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯀꯧꯕꯤꯕꯗꯨꯗꯤ ꯇꯥꯕꯤꯔꯕ꯭ꯔꯣ? ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯈꯣꯏ ꯆꯪꯂꯛꯑꯒꯦ." ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯎꯔꯦꯜꯅ ꯍꯥꯏ, "ꯅꯃꯧ ꯅꯨꯄꯤꯁꯤ ꯀꯩꯗꯥ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯍꯨꯜꯗ ꯌꯥꯅꯕ ꯆꯠꯄ ꯇꯥꯏ꯫ ꯅꯪ ꯑꯩꯗꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯉꯩ ꯏꯃꯧꯅ ꯀꯧꯕ ꯇꯥꯍꯧꯗ꯭ꯔꯕ? ꯆꯥꯛ ꯍꯣꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ." ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝꯅ "ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ ꯏꯃꯥ." "ꯆꯥꯔꯣ ꯆꯥꯔꯣ, ꯃꯈꯣꯏ ꯕꯕꯥꯁꯨ ꯐꯝꯊꯕꯤꯔꯣ." ꯐꯝꯊꯩ꯫ ꯂꯩꯃꯍꯜꯁꯨ ꯐꯝꯊꯩ꯫ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, "ꯑꯩꯗꯤ ꯆꯥꯛꯄꯨ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯆꯥꯔꯒꯦ꯫ ꯏꯃꯥ, ꯆꯥꯛꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛꯁꯦ ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ, ꯐꯦꯡꯂꯒꯦ ꯐꯦꯡꯂꯒꯦ." ꯑꯔꯨꯕꯤ ꯊꯣꯛꯈꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯍꯥꯟ ꯅꯃꯥꯟꯅꯕꯗꯒꯤ ꯁꯦꯜ ꯂꯧꯔꯨꯅꯤ ꯍꯥꯏꯈꯤꯕꯗꯨꯕꯨ ꯂꯧꯔꯨꯔꯕ꯭ꯔꯣ?" "ꯆꯠꯂꯨꯔꯦ, ꯂꯩꯇ꯭ꯔꯦꯅ ꯄꯤꯔꯛꯇ꯭ꯔꯤꯗ." "ꯑꯗꯨꯅꯤꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤ꯫ ꯃꯔꯨꯞꯅꯤ ꯃꯔꯥꯅꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯀꯥꯏꯅ ꯃꯇꯦꯡ ꯍꯦꯛꯇ ꯇꯧꯔꯨꯕꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯅ ꯀꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯪꯍꯟꯕꯤꯔꯦ꯫ ꯁꯦꯜꯗꯨ ꯂꯧꯔꯕꯗꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯅꯗꯕꯤꯗ ꯀꯣꯛ ꯁꯤꯡꯗꯣꯔꯛꯄ ꯌꯥꯏꯗꯅ." "ꯃꯤ ꯂꯩꯇ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇꯕꯗꯣ ꯑꯩ ꯀꯩꯗꯧꯔꯁꯨ ꯍꯥꯏꯅꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ, ꯌꯥꯔꯤꯈꯩꯗꯤꯅꯦ ꯃꯤꯉꯣꯟꯗ ꯁꯦꯟ ꯄꯤꯊꯣꯛꯀꯅꯨ꯫ ꯃꯤꯅ ꯍꯪꯂꯛꯂꯕꯁꯨ ꯂꯩꯇꯦꯗ ꯈꯨꯝꯃꯨ." "ꯏꯃꯥ ꯍꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜꯗꯨꯅꯗꯤ ꯀꯅꯥ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯣꯏꯅꯣ? ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨꯗ ꯏꯃꯥ." "ꯍꯩ, ꯅꯃꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯛꯂꯕ ꯃꯇꯨꯡꯗꯅꯤꯅꯦ ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ꯫ ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯤꯊꯣꯛꯂꯨꯕꯒꯤ ꯃꯤꯅ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ, ꯐꯪꯗꯅ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ." "ꯏꯃꯥ, ꯑꯩ ꯆꯥꯛꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯀꯩꯗꯧꯒꯦ?" ꯆꯥꯎꯕꯅ ꯂꯩꯃꯍꯜꯗ, "ꯃꯃꯥ, ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪꯕꯨ, ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯆꯥꯔꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯑꯔꯨꯕꯤꯅ ꯍꯪꯉꯤ, "ꯅꯣꯏ ꯅꯃꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯏꯇꯥꯎ ꯈꯣꯡꯕꯅ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯕ꯭ꯔ ꯁꯤꯅꯤꯗ." "ꯑꯣ, ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ꯫ ꯍꯌꯦꯡꯁꯦ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯊꯕꯛ ꯂꯦꯞꯄꯤꯕ ꯌꯥꯒꯗ꯭ꯔꯣ?" "ꯀꯩꯗꯧꯔꯒꯦꯅꯦ?" "ꯍꯣꯏ, ꯌꯨꯝꯗ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯅꯗꯧꯕ꯫ ꯃꯈꯣꯏ ꯇꯥꯆꯧꯗ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯍꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯈ꯭ꯔꯦ." "ꯍꯌꯦꯡꯁꯤ ꯍꯥꯏꯕ?" "ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯣꯔꯤꯕ꯭ꯔꯕ?" "ꯌꯥꯗꯕꯒ ꯌꯥꯔꯣꯏꯗ, ꯆꯠꯀꯗꯕꯅꯤ, ꯍꯌꯦꯡꯗꯤ ꯂꯦꯞꯄꯨ." "ꯍꯣꯏ ꯍꯣꯏ, ꯆꯠꯄ ꯇꯥꯔꯦꯗꯅ ꯀꯩꯅꯣ? ꯅꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯃꯥꯏ ꯂꯩꯈꯤꯕ ꯃꯇꯝꯕꯨ ꯌꯥꯎꯈꯤꯕ꯭ꯔꯅꯦ?" "ꯍꯣ, ꯑꯗꯨꯕꯨꯗꯤ ꯏꯄꯥꯝꯒꯤ ꯃꯤꯁꯤꯡꯅ ꯅꯤꯡꯉꯣꯜ ꯃꯋꯥꯗ ꯑꯐꯕꯁꯦ ꯅꯪꯇꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤꯕ." "ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯟꯅ ꯀꯟꯅ ꯍꯣꯠꯅꯩꯁꯤꯗꯤ꯫ ꯆꯠꯁꯤ ꯆꯠꯁꯤ." ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯑꯐꯕꯅꯤ, ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯁꯤꯗ ꯑꯣꯏꯔꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯍꯔꯥꯎꯖꯕ꯫ ꯃꯅꯤꯡꯗꯨꯗ ꯂꯩꯃꯍꯜꯅ ꯀꯣꯟ ꯐꯦꯡꯂꯤ꯫ ꯃꯅꯤꯡꯒꯤ ꯙꯥꯔꯤ ꯑꯗꯨꯗꯅ ꯆꯥꯎꯕꯅ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯏꯔꯤ꯫ ꯃꯅꯥꯛꯇ ꯊꯥꯡꯃꯩ ꯄꯨꯗꯣꯜ ꯑꯃꯁꯨ ꯊꯥꯜꯂꯤ꯫ ꯃꯂꯪ ꯃꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯏꯪꯅ ꯇꯞꯅ ꯃꯁꯤꯠꯂꯤ꯫ ꯆꯥꯎꯕꯅ ꯍꯥꯏ, "ꯅꯃꯧ ꯐꯪꯂꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯀꯣꯟ ꯐꯦꯡꯂꯤꯕꯅꯤꯅꯦ? ꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯈꯣꯏ ꯕꯕꯥ? ꯅꯃꯧ ꯅꯨꯄꯤ ꯇꯥꯈꯤꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ." "ꯅꯪꯒꯤꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤꯕꯨ ꯀꯤꯔꯤꯕ꯭ꯔꯥ?" "ꯑꯣ, ꯀꯤꯕ ꯅꯠꯇꯤꯌꯦ, ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯔꯤꯕꯅꯦ꯫ ꯏꯃꯧ ꯃꯊꯟꯇꯅꯦ, ꯂꯨꯅ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ?" "ꯇꯧ ꯇꯧ, ꯇꯧꯑꯣ ꯍꯥꯏꯔꯤꯅꯤ." ꯀꯣꯟꯗꯨ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯇꯧꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯔꯨꯕꯤ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯅꯕ ꯂꯩꯕꯒꯤ ꯉꯟꯇꯥꯅ ꯆꯠꯅꯕ ꯉꯟꯇꯥꯅ ꯏꯔꯨꯖꯊꯣꯛꯏ꯫ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯍꯥꯏ, "ꯉꯟꯇꯥꯅ ꯏꯔꯨꯖꯔꯤꯕꯗꯨꯕꯨ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯌꯦꯡꯉꯣꯏ, ꯅꯀꯨꯗꯤ ꯎꯁꯣꯞ ꯆꯥꯕ ꯑꯃ ꯆꯠꯀꯅꯤ, ꯃꯥꯒꯤ ꯁꯔꯨꯛꯇꯤ ꯍꯥꯞꯂꯨꯔꯅꯨ." "ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯒꯩꯒꯁꯨ ꯏꯄꯥꯝꯗ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯀꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯃꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ." "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ?" "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ꯫ ꯉꯔꯥꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯉꯔꯥꯡꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯀꯔꯤꯃꯨꯛ ꯃꯊꯧ ꯇꯥꯔꯤꯒꯦ?" ꯂꯩꯃꯍꯜ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯣꯏꯅ ꯆꯪꯉꯤ꯫ ꯑꯔꯨꯕꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯤ, ꯀꯩꯅꯣꯅꯦ?" "ꯅꯪꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ." "ꯂꯣꯏꯔꯦ, ꯂꯥꯛꯑꯣ, ꯃꯤ ꯂꯣꯏ ꯂꯥꯛꯅꯔꯝꯂꯅꯤ, ꯂꯥꯛꯑꯣꯁꯤ." ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯄꯥ ꯂꯩꯔꯝꯃꯤ꯫ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ "ꯃꯃꯥ, ꯃꯃꯥ!"
ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯈꯣꯏ ꯕꯕꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯤ ꯂꯩꯃꯍꯜꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯥ? ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯕ꯫ ꯃꯈꯣꯏ ꯕꯕꯥꯒꯤꯁꯨ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯍꯥꯞꯆꯤꯜꯂꯤꯕꯅꯤꯀꯣ꯫ ꯑꯩꯒꯤꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦꯅ꯫ ꯎꯁꯣꯞ ꯆꯥꯔꯨꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯣꯔꯦꯟ 12-13 ꯇꯥꯗꯣꯏꯅꯤ꯫ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯕꯅ ꯐꯩꯗꯅ꯫ ꯑꯔꯨꯕꯤꯒ ꯅꯤꯡꯊꯦꯝꯒ ꯃꯌꯨꯝ ꯌꯧꯔꯦ꯫ ꯁꯥꯒꯩ ꯆꯥꯎꯕ ꯏꯃꯨꯡꯅꯤ꯫ ꯑꯔꯨꯕꯤꯒ ꯊꯥꯔꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯅꯤ, ꯅꯨꯄꯤ ꯉꯥꯛꯇ 5 ꯑꯗꯨꯒ ꯄꯤꯕꯥ 2 ꯑꯃꯒ꯫ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯔꯦ, ꯏꯇꯣꯟꯇꯣꯟꯕꯤ ꯑꯗꯨꯗꯗꯤ ꯄꯥꯟꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯆꯤꯌꯥꯏ ꯅꯪꯇ ꯃꯉꯥꯏꯔꯦꯍꯦ ꯌꯥꯍꯧ ꯉꯜꯂꯤꯕꯁꯦ꯫ ꯉꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯏꯄꯥꯝꯗ ꯊꯧꯗꯣꯛ ꯑꯃꯇꯪ ꯊꯣꯛꯄꯗ ꯍꯦꯛꯇ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯏꯇꯩ, ꯇꯌꯥꯏꯈꯣꯏ ꯃꯅꯤꯡꯗ ꯉꯥ ꯁꯦꯝꯍꯧꯔꯤ, ꯏꯇꯩꯁꯨ ꯌꯥꯎꯕꯤꯔꯨꯕ ꯌꯥꯒꯗ꯭ꯔꯣ? ꯑꯔꯨꯕꯤꯅ ꯅꯆꯦꯜꯈꯣꯏ ꯉꯥ ꯁꯦꯝꯂꯤ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯨꯁꯣ꯫ ꯍꯣꯏ ꯍꯥꯏꯔꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯑꯔꯨꯕꯤꯅ ꯍꯪꯉꯤ, ꯏꯃꯥꯗꯤ ꯂꯩꯕ ꯎꯗꯦꯅ? ꯏꯃꯥ, ꯏꯅꯦ ꯇꯣꯝꯕꯤꯔꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ, ꯐꯠ ꯍꯜꯂꯛꯅꯅꯦ ꯍꯥꯏꯔꯝꯂꯒ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯏꯃꯨꯡ ꯆꯪꯁꯤꯁꯦ, ꯅꯆꯦꯅꯦ ꯐꯅꯦꯛ ꯑꯝꯇ ꯍꯣꯡꯒꯦ꯫ ꯑꯗꯨꯗꯤ ꯂꯥꯎ ꯆꯪꯉꯁꯤ꯫ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯤꯡꯉꯣꯜ ꯌꯥꯝꯖꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯨꯕꯤ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯈꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯗꯨ ꯁꯛꯐꯝ ꯑꯃꯗ ꯃꯄꯥꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ! ꯍꯣ ꯏꯃꯥ! ꯇꯥꯔꯤꯕꯣ ꯏꯃꯥ? ꯏꯃꯥꯎ! ꯆꯥꯛꯈꯨꯝꯗ ꯆꯥꯎꯕꯒ ꯂꯩꯃꯍꯜꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯅꯆꯥꯅꯨꯄꯤ ꯃꯥꯜꯂꯤꯅ ꯀꯧꯔꯤꯁꯦ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯥꯛꯏꯕ ꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯕꯦꯝꯃ, ꯏꯆꯥ ꯂꯥꯛꯏꯗꯅ, ꯀꯣꯛ ꯀꯥꯔꯛꯄ ꯌꯥꯗ꯭ꯔ ꯅꯪꯕꯣ? ꯀꯔꯤꯅꯣꯅꯦ? ꯀꯥꯔꯣ꯫ ꯀꯥꯈꯠꯄꯒꯤ ꯃꯍꯨꯠꯇ ꯅꯥꯔꯩꯗꯨꯗ ꯁꯠ ꯐꯝꯊꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯍꯜꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ, ꯏꯊꯟꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯅꯠꯇꯦ, ꯏꯕꯨꯡꯉꯣ ꯍꯦꯝꯕꯕꯨ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯅꯦ? ꯐꯠꯇꯦ, ꯀꯔꯤ ꯂꯩꯅꯥ ꯆꯠꯅꯥꯅꯣ ꯈꯪꯗ꯭ꯔꯦ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯄꯨꯔꯣꯏꯕꯗꯨꯅ ꯅꯥꯔꯒ ꯂꯩꯔꯒ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯥꯗ ꯂꯩꯔꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯌꯨꯝꯗ ꯏꯪꯅ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯏꯅꯦ ꯏꯃꯥ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯦ, ꯑꯅꯥꯕ ꯅꯄꯨꯔꯣꯏꯕꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯥꯛꯏꯕꯁꯤꯕꯣ ꯀꯅꯥꯅ ꯄꯨ ꯊꯥꯡꯉꯝꯗꯣꯏꯅꯣ? ꯌꯦꯡꯉꯨꯅꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩꯅꯦ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯋꯦꯕ꯫ ꯍꯩ, ꯑꯗꯨꯝꯅ ꯄꯥꯡꯗꯕꯒꯤ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯉꯝꯅꯕ ꯄꯪꯍꯤꯡ ꯃꯍꯤꯡ꯫ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯉꯝꯅ ꯄꯪꯍꯤꯡ ꯃꯍꯤꯡꯗꯣꯏꯅꯣ ꯏꯃꯥ? ꯃꯥꯅ ꯅꯥꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ꯫ ꯏꯍꯦ, ꯑꯅꯥꯕ ꯃꯤ ꯑꯗꯨꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯕꯒꯤ? ꯅꯥꯔꯤꯕꯗꯣ ꯐꯅꯕ ꯍꯥꯟꯅꯅꯦ ꯐꯖꯅ ꯍꯣꯠꯅꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ? ꯍꯣ, ꯐꯖꯅ ꯍꯣꯠꯅꯔꯁꯨ ꯐꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯍꯦ꯫ ꯆꯥꯎꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯖꯅ ꯐꯝꯕ ꯌꯥꯗ꯭ꯔꯣ? ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤ ꯂꯥꯎꯁꯤ꯫ ꯅꯅꯝꯃꯒ ꯅꯪꯒꯤ ꯇꯥꯆꯧꯒꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ, ꯂꯥꯛꯑꯣ꯫ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯂꯩꯃꯍꯜꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯅꯥꯀꯜ ꯑꯃꯗ ꯐꯥꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯎꯪꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯤ? ꯏꯃꯥꯏ ꯄꯦꯝꯃ, ꯀꯔꯤꯁꯨ ꯂꯩꯇ ꯋꯥꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯎꯪꯕ ꯍꯧꯅꯗꯦꯁꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯇ꯭ꯔꯤꯗ ꯏꯃꯥ, ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯄꯨꯛꯅꯤꯡ ꯊꯥꯎꯒꯠꯂꯒ ꯑꯩ ꯂꯥꯛꯑꯕꯅꯤ꯫ ꯍꯩ, ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧ ꯐꯠꯇꯦꯀꯣ꯫ ꯇꯧ ꯇꯥꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯇꯗꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯝꯇ ꯊꯩꯅ ꯌꯨꯝ ꯌꯦꯡꯕꯤꯕ ꯅꯠꯇꯤꯌꯦ꯫ ꯃꯃꯥ ꯍꯥꯏꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯃꯆꯥ ꯃꯁꯨ ꯅꯠꯇꯕꯗꯧꯅ ꯃꯉꯥꯏꯔꯦꯕ꯫ ꯅꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯔꯦ, ꯆꯥꯕꯗꯤ ꯀꯨꯏꯔꯦ꯫ ꯇꯣꯉꯥꯟꯅ ꯆꯥꯅꯔꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯍꯟꯅ ꯌꯦꯡꯅꯕ ꯃꯇꯝ ꯁꯪꯕ ꯅꯠꯇꯦꯅꯦ꯫ ꯃꯈꯣꯏ ꯑꯇꯩꯅ ꯌꯦꯡꯂꯛꯇꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯗꯨꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯤꯅꯤ꯫ ꯁꯦꯜꯇ ꯑꯣꯏꯔꯕꯁꯨ ꯈꯔ ꯑꯃ ꯄꯤꯌꯨꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯎꯁꯤꯟꯅꯗꯕꯒꯨꯝ ꯈꯪꯁꯤꯟꯅꯗꯕꯒꯨꯝ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯗꯣ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯄꯥꯜꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯨꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯥ? ꯌꯥꯔꯁꯤ, ꯏꯃꯥ ꯍꯣꯔꯦꯟ ꯁꯦꯜ ꯈꯔ ꯄꯤꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯅꯥꯅꯤ ꯍꯥꯏꯕꯒꯤ ꯊꯨꯅ ꯐꯈꯤꯅꯤ꯫ ꯏꯁꯥꯁꯦ ꯃꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯄꯠꯂꯕꯅꯦ ꯑꯩꯁꯦ꯫ ꯌꯥꯔꯦ ꯍꯥꯏꯕ ꯅꯪꯕꯨ, ꯆꯥꯛꯁꯤ ꯑꯣꯏꯅ ꯆꯥꯅꯕ ꯇꯧꯁꯤ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃꯨꯛꯇ ꯀꯟꯁꯤꯜꯂꯧꯁꯤ꯫
ꯆꯥꯎꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯅ ꯂꯥꯡꯂꯦꯟꯅ ꯆꯥꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯤ ꯆꯥꯎꯕꯁꯨ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯃꯤꯒꯤ ꯎꯁꯣꯞ ꯁꯥꯕ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯏꯪꯅ ꯋꯥ ꯈꯟꯅꯍꯧꯏ ꯄꯨꯡꯁꯨ ꯐꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯃꯄꯥꯝ ꯑꯁꯤꯗꯕꯨ ꯑꯣꯏꯅ ꯂꯩꯊꯣꯛꯅꯤꯡꯂꯤ ꯑꯗꯨꯕꯨ ꯂꯩꯃꯍꯜꯅ ꯌꯥꯗꯦ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯏꯔꯣꯏ ꯅꯕꯨꯡꯈꯣꯏ ꯅꯅꯝꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯆꯠꯅꯕ ꯇꯧꯁꯦ ꯏꯃꯥ ꯅꯣꯡ ꯅꯤꯅꯤꯗ ꯑꯩ ꯁꯤꯗ ꯂꯩꯈ꯭ꯔꯒꯦ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯌꯦꯡꯉꯣꯏ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯑꯍꯤꯡ ꯌꯥꯔꯛꯄ ꯍꯥꯏꯕꯁꯦ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ ꯀꯩ ꯐꯕ ꯐꯠꯇꯕꯅꯣ ꯏꯃꯥ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯩꯊꯣꯛꯄ ꯌꯥꯏꯅ ꯅꯄꯨꯔꯣꯏꯕꯗꯨꯅ ꯑꯥꯗ ꯅꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯇꯣꯏꯕ ꯑꯅꯥꯕ ꯅꯄꯨꯔꯣꯏꯕꯗꯨꯒꯤꯅ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯗꯧꯔꯤꯕ ꯃꯣꯏ ꯃꯃꯥ ꯂꯩꯗꯨꯗꯤ ꯃꯣꯏ ꯃꯃꯥꯅ ꯃꯔꯥꯏ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ ꯁꯦ ꯆꯠꯅꯕ ꯇꯧ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯈꯥꯎ ꯑꯃꯗ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯀꯣꯠꯇꯨꯅ ꯍꯥꯞꯄꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯁꯦ ꯆꯦꯡꯅꯤ ꯁꯤ ꯄꯨꯈꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯑꯃꯨꯛ ꯄꯤꯗꯨꯅ ꯁꯤꯒꯤ ꯁꯦꯜꯁꯤꯅꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯖꯤꯟꯅꯧꯁꯦ ꯏꯃꯥ ꯑꯩ ꯂꯧꯔꯣꯏꯗ ꯂꯧꯅꯦꯁꯦ ꯁꯤ ꯄꯨꯈ꯭ꯔꯒ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯏꯃꯥ ꯀꯣꯛ ꯂꯧꯔꯣꯅꯦ ꯅꯅ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯇꯜꯂꯤꯗ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯅꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯥꯡꯂꯦꯟ ꯆꯠꯅꯤꯡꯗ ꯆꯠꯄꯗ ꯇꯥꯔꯦ ꯈꯥꯎꯗꯨꯃ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯌꯥꯎꯖꯕꯁꯤ ꯋꯥꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯍꯥꯏꯖꯍꯧꯏ ꯎꯠꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯎꯠꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯃꯥꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯗꯤ ꯃꯃꯥꯏꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯔꯨꯕꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯌꯦꯡꯉꯤ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯆꯦꯡ ꯑꯣꯟꯒꯦ ꯍꯥꯏꯅ ꯆꯦꯡꯐꯨ ꯃꯈꯨꯝꯗꯨ ꯍꯦꯛ ꯐꯥꯛꯂꯨꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯄꯤꯛ ꯊꯟꯅ ꯆꯦꯡ ꯌꯥꯍꯧꯕꯗꯨꯅ ꯍꯧꯖꯤꯛꯇ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯎꯔꯝꯗꯕꯗꯨꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯣꯔ ꯐꯤꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯆꯦꯡꯐꯨ ꯇꯪꯈꯥꯏ ꯑꯃ ꯆꯦꯡ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯍꯨꯔꯥꯏꯕ ꯃꯤ ꯌꯥꯎꯔꯤꯅ ꯁꯤꯗꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯄꯥꯜꯗ ꯁꯠꯊꯣꯛꯏ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯇꯪꯈꯥꯏ ꯑꯃ ꯀꯣꯏꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯂꯩꯃꯍꯜꯅ ꯉꯁꯥꯏꯗꯣ ꯅꯆꯥꯅꯨꯄꯤ ꯂꯥꯛꯑꯝꯕ ꯑꯗꯨꯗ ꯏꯃꯥꯅ ꯆꯦꯡ ꯈꯔ ꯍꯥꯞꯄꯤꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯆꯦꯡ ꯍꯥꯞꯄꯤꯈꯤꯕꯅꯤ ꯀꯥꯏꯅ ꯌꯨꯝꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ ꯃꯁꯤꯕꯨ ꯅꯤꯐꯝꯂꯣ ꯆꯦꯡꯗꯣ ꯑꯩꯅ ꯈꯞꯄꯗꯅ ꯈ꯭ꯋꯥꯡꯁꯤ ꯅꯥꯕ ꯃꯈꯩ ꯈꯞꯂꯤꯕ ꯑꯗꯨꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯆꯦꯡ ꯈꯔꯗꯨ ꯄꯤꯕꯗꯨꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ ꯌꯥꯝ ꯀꯥꯏ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯔꯨꯅꯤ ꯍꯥꯏꯕꯒꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯒ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯅꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯍꯅꯨꯕꯤ ꯍꯨꯔꯥꯟꯕꯤ ꯅꯆꯥꯅꯨꯄꯤ ꯄꯣꯠ ꯌꯥꯝꯅ ꯊꯩꯕꯒꯤ ꯋꯥꯔꯕ ꯅꯪꯒꯤꯁꯦ ꯍꯥ ꯅꯆꯥꯅꯨꯄꯤꯅ ꯄꯣꯠ ꯌꯥꯝꯅ ꯊꯩꯕꯒꯤ ꯋꯥꯔꯕ ꯑꯁꯨꯝꯅ ꯊꯤꯅ ꯈꯣꯜꯋꯥꯡꯅ ꯍꯦꯛꯇ ꯍꯥꯏꯔꯦ ꯃꯁꯤꯗ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯒꯗꯕ ꯊꯕꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯃꯈꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯆꯦꯡ ꯈꯔ ꯍꯥꯞꯈꯤꯕꯅꯤ ꯀꯔꯤꯒꯤ ꯈꯔꯅꯣ ꯆꯦꯡꯐꯨ ꯇꯪꯈꯥꯏ ꯑꯃꯅꯤ ꯅꯪꯅ ꯀꯣꯠꯂꯒ ꯍꯥꯞꯈ꯭ꯔꯤꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯌꯥꯝ ꯉꯝꯗꯧꯔꯤ ꯁꯤ ꯀꯔꯤ ꯁꯥꯔꯒꯦꯕ ꯃꯃꯥ ꯅꯪ ꯆꯩꯅꯤꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯅꯤꯡꯊꯦꯝꯁꯨ ꯆꯪꯂꯛꯏ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯑꯔꯨꯕꯤ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯨ ꯍꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯈꯣꯏ ꯅꯃꯥꯁꯤꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯃꯗꯨꯗ ꯆꯦꯡ ꯆꯥꯛ ꯊꯩꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅꯗꯤ ꯁꯦꯜꯁꯤ ꯀꯤꯃ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯄꯣꯇꯥꯡ ꯆꯩꯇꯥꯡ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯃꯣꯏ ꯌꯥꯊꯪ ꯀꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯅꯣꯡꯃꯗꯤ ꯌꯨꯝꯁꯤ ꯁꯣꯏꯅ ꯀꯥꯏꯔꯛꯀꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯂꯥꯡꯂꯦꯟꯗ ꯏꯃꯥꯅ ꯀꯩꯀꯩ ꯍꯥꯞꯂꯨꯔꯒꯦ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯥꯛꯄ ꯏꯕꯨꯡꯉꯣꯅ ꯅꯥꯗꯨ ꯂꯩꯕꯗꯨꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯦꯡ ꯈꯔ ꯑꯗꯨ ꯍꯥꯞꯄꯤꯈꯤꯕꯅꯤꯗ ꯑꯗꯨꯗ ꯏꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯏꯃꯥ ꯃꯉꯥꯏꯔꯦꯅꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯁꯦ ꯑꯩꯒꯤꯁꯦ ꯏꯆꯥ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯃꯔꯥꯏ ꯄꯥꯟꯅ ꯆꯠꯂꯤ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯥꯎ ꯆꯥꯎꯔꯅꯤ ꯈꯖꯤꯛ ꯍꯦꯛ ꯂꯩꯇꯕꯗ ꯁꯤꯗ ꯂꯥꯛꯇꯨꯅ ꯄꯤꯌꯨ ꯍꯥꯏꯔꯅꯤ
ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯅꯤꯔꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯏꯃꯥꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯔꯨꯕꯤꯅ ꯑꯁꯨꯛ ꯀꯨꯏꯅꯅꯦ ꯃꯐꯝꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨ ꯂꯩꯔꯛꯄꯁꯤꯗ ꯏꯄꯥꯝꯗꯒꯤ ꯄꯣꯠ ꯑꯝꯇ ꯅꯤꯔꯨꯗ꯭ꯔꯤꯅꯦ ꯏꯕꯨ ꯏꯀꯥꯏꯖꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯤꯕ ꯀꯥꯏꯅ ꯆꯥꯎꯕꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯌꯦꯡꯉꯣ ꯃꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯆꯥꯗ ꯁꯦꯝꯄꯤꯔꯤꯕ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯗꯕꯒꯤꯅꯤꯅꯦ ꯑꯔꯨꯕꯤꯅ ꯁꯠ ꯑꯃꯨꯛ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯗꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯉꯁꯤꯗꯒꯤꯗꯤ ꯎꯀꯥꯏ ꯇꯛꯀꯦ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯄꯣꯠ ꯊꯩꯕ ꯌꯦꯡꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯅꯤꯡꯊꯦꯝꯅ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯆꯥꯎ ꯁꯤ ꯀꯔꯤ ꯁꯥꯔꯦ ꯃꯅꯪꯀꯣ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯥ ꯃꯃꯧꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯆꯥꯎꯕꯅ ꯍꯥꯏ ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯅꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏ ꯄꯥ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯃꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯇꯅꯤ ꯃꯥꯅ ꯏꯟꯕ ꯃꯃꯥꯒꯤ ꯑꯋꯥꯕꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩꯔꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯈꯪꯅ ꯆꯠꯄ ꯇꯥꯏꯅꯦ ꯏꯆꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯆꯥ ꯆꯔꯥ ꯍꯦꯜꯂꯦ ꯅꯆꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗ ꯀꯔꯝꯕꯅꯣ ꯑꯩꯅ ꯃꯥꯕꯨ ꯆꯦꯡ ꯈꯨꯌꯥꯕꯗ ꯍꯥꯞꯇꯨꯅ ꯊꯥꯗꯣꯛꯈꯤꯒꯗꯕ ꯐꯔꯦꯁꯤ ꯃꯇꯨꯡꯗ ꯇꯧꯔꯅꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ ꯑꯔꯨꯕꯤ ꯃꯥꯒꯤ ꯁꯥꯔꯩꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯄꯨꯟ ꯑꯅꯤꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯅꯦꯝꯕ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯁꯨ ꯄꯨꯟ ꯑꯅꯤꯁꯦ ꯄꯨꯂꯞ ꯄꯨꯈꯤꯒꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤ ꯂꯩꯃꯍꯜ ꯃꯈꯨꯠꯇꯨꯅ ꯄꯨꯟ ꯑꯃ ꯄꯥꯏꯔꯤ ꯃꯗꯨꯗ ꯑꯔꯨꯕꯤꯅ ꯑꯃꯈꯛꯇ ꯄꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯅꯤꯃꯛ ꯄꯨꯈꯣ ꯑꯅꯤꯃꯛ ꯁꯣꯛꯂꯛꯀꯗꯕꯅꯤ ꯑꯃꯅ ꯅꯀꯣꯛꯇ ꯄꯨꯋꯣ ꯑꯃꯅ ꯇꯧꯈꯥꯡ ꯌꯦꯞꯄꯣ ꯌꯥꯝ ꯊꯨꯅ ꯀꯥꯔꯛꯑꯣ ꯂꯩꯃꯍꯜ ꯄꯨꯟ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯊꯩ ꯄꯨꯟ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯂꯤ ꯑꯃꯅ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯌꯦꯠꯇ ꯌꯦꯞꯇꯨꯅ ꯄꯨꯔꯤ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯥꯈꯠꯂꯛꯏ ꯃꯗꯨꯗ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯁꯤꯠꯂꯤ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯃꯀꯣꯛꯇꯒꯤ ꯄꯨꯟ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯣꯛ ꯇꯥꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯂꯩꯃꯍꯜ ꯄꯨꯟ ꯀꯥꯏꯕꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ ꯏꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯩ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯑꯃꯨꯛ ꯁꯝꯖꯤꯜꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯦ ꯄꯨꯟ ꯑꯃꯗꯨꯗꯪ ꯌꯦꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯏ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯄꯨꯟ ꯑꯃꯗꯤ ꯂꯩꯃꯍꯜ ꯈꯨꯝꯕ ꯉꯝꯗꯦ ꯈꯨꯝꯍꯜꯂꯛꯇꯕꯗꯨꯗ ꯑꯔꯨꯕꯤꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯈꯠꯇꯨꯅ ꯄꯨꯟ ꯑꯃꯗꯤ ꯍꯥꯏꯕꯅꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯥꯔꯛꯄꯗ ꯁꯣꯏꯗꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯄꯨꯟꯗꯣ ꯀꯥꯏꯈ꯭ꯔꯦ ꯀꯔꯤ ꯄꯨꯟ ꯀꯥꯏꯈ꯭ꯔꯦ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏ ꯀꯔꯤꯒꯤ ꯄꯨꯟ ꯀꯥꯏꯕ ꯅꯪꯒꯤꯁꯦ ꯊꯧꯅ ꯊꯨꯒꯥꯏꯒꯦ ꯌꯥꯎꯅ ꯊꯨꯒꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯑꯩꯒꯤ ꯑꯎꯟꯄꯣꯠꯄꯨ ꯃꯥꯡꯍꯟꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯐꯣꯏꯒꯦꯕ ꯁꯥꯎꯅꯤꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯣꯏꯖꯤꯜꯂꯤ ꯂꯩꯃꯍꯜ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯃꯥꯕꯨ ꯅꯥꯔꯦꯅꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯈꯣꯜꯁꯤ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏ ꯍꯩ ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ ꯊꯥꯗꯣꯛꯎꯅꯦ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦꯅꯦ ꯀꯔꯤꯒꯤ ꯇꯧꯍꯩꯗꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯝ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯗꯨꯝꯅ ꯃꯁꯝ ꯐꯣꯏꯕ ꯍꯧꯅꯗꯦ ꯊꯥꯗꯣꯛ ꯑꯔꯨꯕꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯂꯤ ꯂꯩꯃꯍꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ ꯑꯔꯨꯕꯤꯅ ꯌꯦꯡꯗꯨꯅ ꯑꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯀꯞꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯍꯩꯃꯥ ꯂꯦꯞꯇꯨ ꯑꯗꯨꯝ ꯂꯩ ꯍꯣ ꯇꯥꯕꯤꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯏꯃꯥꯗꯅꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯅꯨ ꯍꯥꯏꯕ ꯀꯞꯄꯗꯣ ꯀꯗꯥꯏ ꯑꯗꯨꯝ ꯀꯞꯄꯤꯔꯨꯅꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯞꯄ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯍꯩꯃꯥ ꯑꯗꯨꯝ ꯂꯩꯌꯦ ꯏꯉꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯥꯗ ꯆꯠꯂꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯅꯦꯝꯗ ꯍꯦꯛꯇ ꯏꯟꯊꯣꯛꯏ ꯂꯩꯃꯍꯜ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯤ ꯅꯃꯥꯗ ꯇꯧꯔꯤ ꯃꯇꯧꯁꯤ
ꯃꯁꯤ ꯐꯠꯇꯦꯀꯣ ꯃꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯁꯤꯒꯤꯗꯤ ꯐꯔꯦ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯏ ꯄꯥꯕꯨꯡꯒꯤꯁꯦ ꯏꯃꯥ ꯐꯨꯕꯒꯤ ꯁꯥꯎꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ 이마세 미 머우가 뭐 따위 아두는 아이는 부리부세 나마니네 무시 나마시나 파날란바 팟다바 타박 떠우서노 나마도 헥다 굿타바 하이부시 홍나브라 호 홍나바 홍나다바 아이디 떠우니 하이부시니 아이부 시드바 가이디 칵 야로이 싸우바 와마카 따나 강마 감지 마마이 레이두나 마팔다 토크리 아루빈 하이자호니 석다시가 마이는 비푸버기 누가 해주면 말이 가직다 마삼 포이리베세 야 타르바니 시리디 예고바 아이는 까이도로기 예고바 시드게 햄바 타박 악더니 아이는 떠로가 도이세 싸우바 마기 누피나 밤두는 깝리버도 오이 답나 하이 마마 안강 사동나 깝바 홍나데다 시 깝거노 까리기노 낭나 깝리버도 뭐 마코이 바바 이 뽕ning 얌동시 이 뽕ning 얌동시에 마마 아시로 이마우 방라가 농아이가니 하이다 아이는 망자키바도 아이 뺄 아이 뽕 뺄래 아이 뺄래 나몽 누피나 강자도나 떠오리버니 야르시 똑로 라이마할 깝리 자오나 마기 누피나 깝리버도부 템시나부 혼나리 마탕기 아육니 아루비기 마낙다 레이카이기 사이비 가우비 누피도 라이 ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯍꯦꯛꯇ ꯇꯧꯔꯤ ꯍꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯍꯦꯛꯇ ꯐ꯭ꯔꯛ ꯂꯥꯎꯅ ꯁꯥꯎꯒꯠꯈ꯭ꯔꯤꯗꯣ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯕꯨ ꯀꯤꯕꯗꯒꯤ ꯍꯟꯈꯤꯕꯗꯨꯗ ꯑꯩꯗꯣ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯅꯤ ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤꯁꯤꯡꯁꯤ ꯀꯤꯔꯕ ꯌꯥꯝ ꯂꯩꯔꯦ ꯉꯝꯂꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯣ ꯀꯤꯔꯕ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯏꯪꯒꯤꯠ ꯑꯃ ꯊꯣꯛꯄꯤꯁꯤꯜꯂꯤ ꯃꯗꯨꯗ ꯆꯥꯏꯕꯤꯅ ꯑꯣ ꯈꯪꯉꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯔꯨꯕꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯁꯤꯗ ꯏꯄꯥꯝꯗꯒꯤ ꯆꯦꯡ ꯈꯨꯌꯥꯝ ꯑꯃꯠꯇꯗꯤ ꯅꯤꯔꯨꯗ꯭ꯔꯤꯗ ꯍꯣꯏ ꯑꯩꯈꯣꯏꯗꯗꯤꯅꯦ ꯅꯤꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯍꯦꯛ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤꯅꯤ ꯂꯥꯛꯇꯣꯏꯁꯦ ꯀꯔꯤ ꯊꯣꯛꯏꯅꯕꯨ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ ꯅꯥꯒꯜꯗꯅ ꯂꯩꯃꯍꯜ ꯍꯤꯞꯂꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯤꯟꯈꯤꯕꯗꯨꯅ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯁꯥꯗꯨꯁꯨ ꯈꯔ ꯉꯝꯐꯥꯠꯇꯅ ꯂꯩꯔꯤ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯅꯤꯕꯕꯨ ꯀꯜꯂꯕ ꯁꯣꯏꯔꯣꯏ ꯏꯕꯦꯝꯃ ꯅꯌꯨꯝ ꯑꯁꯤ ꯂꯥꯏꯔ ꯇꯥꯟꯕ ꯅꯠꯇꯦ ꯅꯪꯕꯨ ꯄꯠ ꯇꯠꯄ ꯃꯈꯩ ꯃꯤꯒꯤ ꯃꯈꯥꯗ ꯇꯥꯡꯂꯒ ꯅꯤꯔꯒ ꯍꯤꯡꯕꯗꯨꯕꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯄꯥꯝꯂꯨꯒꯗꯒꯦ ꯁꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯁꯦ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯅꯥ ꯂꯨꯄꯥꯅ ꯍꯦꯛꯇ ꯌꯣꯝꯊꯈꯩ ꯂꯩꯕꯗꯨꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯁꯤꯡꯉꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯕꯦꯝꯃ ꯏꯃꯨꯡ ꯑꯁꯦ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯑꯔꯨꯕꯤꯗꯤ ꯏꯟꯁꯤꯜꯂꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯍꯥꯏꯕꯕꯨ ꯀꯥꯔꯕꯅꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯅꯥꯝꯇꯅ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯕꯤꯔꯕ ꯅꯠꯇꯦ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯃꯊꯛꯁꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕ ꯖꯥꯠꯅꯤꯗ ꯀꯅꯥꯃꯨꯛ ꯅꯥꯔꯒꯦ ꯍꯥꯏꯁꯦ ꯑꯣ ꯀꯅꯥ ꯑꯣꯏꯅꯤ ꯑꯩꯈꯣꯏꯗ ꯃꯤ ꯑꯃ ꯂꯩꯌꯦ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨꯅ ꯂꯨꯅ ꯈꯟꯕ ꯑꯗꯨꯒ ꯃꯧ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯨꯡꯁꯤꯔꯕ ꯏꯄꯥꯝ ꯂꯝꯗꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯇꯧꯕ ꯀꯥꯏꯗꯨꯗꯤꯅꯦ ꯃꯇꯤꯛ ꯅꯠꯇꯦ ꯍꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯣꯏꯌꯨ ꯍꯤꯡꯈꯤꯗ꯭ꯔ ꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯥꯏꯁꯦ ꯃꯅꯥꯒ ꯊꯥꯡꯒꯠꯂꯒ ꯇꯥꯔꯝꯗꯧꯔꯤ ꯄꯣꯠꯅꯤꯗ ꯍꯩꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯥꯔꯝꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ ꯇꯥꯔꯝꯒꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯦꯡꯁꯤꯜꯂꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗꯅꯦ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯩꯃ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯟꯖꯩꯗ ꯑꯩꯗꯤ ꯑꯔꯨꯕꯤ ꯑꯩ ꯁꯤꯗꯒ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤ ꯇꯥꯔꯒꯅꯦ ꯃꯤꯅ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯅꯤ ꯅꯪꯕꯨ ꯐꯠꯇꯕꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯗꯣꯏꯕ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯕꯦꯝꯃ ꯑꯗꯨꯅꯕꯨ ꯅꯪ ꯑꯩ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯑꯁꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯇꯜꯂꯤ ꯍꯥꯏꯕ ꯑꯔꯨꯕꯤ ꯍꯌꯦꯡꯈꯩꯗꯤ ꯋꯥꯔꯤ ꯁꯥꯔꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯥꯔꯁꯤꯀꯣ ꯑꯩꯈꯣꯏꯗꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯃꯦꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯦꯀꯣ ꯑꯩ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯆꯥꯎꯕ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ
ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯕꯨ ꯑꯗꯨꯝ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯤꯞꯆꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤꯅꯦ. ꯍꯤꯞꯄꯅ ꯅꯨꯡꯉꯥꯏ ꯇꯧꯕꯅꯤ. ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯅꯤ ꯍꯥꯏ ꯍꯧꯒꯠꯁꯤꯁꯦ. ꯃꯄꯥꯜꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯤ. ꯌꯥꯅꯤꯗ. ꯁꯤꯗ ꯁꯨꯝ ꯑꯩ ꯂꯩꯒꯦ. ꯂꯩꯃꯍꯜ, ꯑꯩꯈꯣꯏ ꯕꯕꯥ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯒꯅꯤ? ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯜꯗꯒꯤ ꯑꯔꯨꯕꯤꯅ ꯂꯥꯎꯔꯛꯏ. ꯍꯣꯏ ꯏꯃꯥ, ꯅꯨꯃꯤꯠꯁꯦ ꯃꯀꯣꯟ ꯆꯠꯈꯤꯗꯧꯔꯦ. ꯐꯃꯨꯡꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯁꯨꯃꯥꯡ ꯃꯒꯣꯜ ꯀꯩꯁꯦ ꯏꯆꯥꯏ ꯆꯥꯏꯅꯦ. ꯑꯩꯇ ꯇꯧꯕ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯍꯣꯏ ꯑꯩꯁꯨ ꯃꯤꯅꯦ. ꯌꯣꯠꯅ ꯁꯥꯕ ꯃꯤꯃꯛꯇꯤ ꯑꯩꯁꯨ ꯅꯠꯇꯦꯕ. ꯑꯩꯁꯨ ꯋꯥꯏꯌꯦ. ꯀꯩꯅꯣꯅꯦ? ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯆꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯤꯆꯤꯜꯂꯨ. ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯜꯂꯦ. ꯆꯦꯡꯗꯣ ꯑꯃꯨꯛꯇ ꯈꯥꯞꯍꯧꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯆꯥꯎꯕꯒ ꯂꯩꯃꯍꯜꯒ ꯇꯨꯃꯤꯟꯅ ꯂꯩ. ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯔꯨꯕꯤꯅ ꯑꯃꯨꯛꯀ ꯂꯥꯎꯏ. ꯑꯣ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕꯣ? ꯁꯤꯔꯕꯣ? ꯇꯁꯦꯡꯅ ꯁꯤꯕ ꯑꯣꯏꯔꯗꯤ ꯐꯩꯅꯦ. ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯑꯩ ꯂꯩꯍꯧꯒꯦ. ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦꯕ. ꯁꯠ ꯇꯧꯁꯤꯜꯂꯣ. ꯑꯃꯨꯛ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯩ. ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯆꯦꯡꯗꯣ ꯍꯥꯞꯇꯨꯅ ꯋꯥꯏꯀꯨꯞ ꯅꯨꯡꯕꯤ ꯍꯥꯏꯐꯦꯠ ꯈꯟꯗꯣꯛꯏ. ꯆꯥꯎꯕ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯪꯒꯣꯜꯗꯨ ꯋꯥꯏ ꯁꯤꯠꯄ ꯍꯧꯏ. ꯃꯀꯨꯅ ꯇꯧꯔꯤꯕꯗꯨ ꯑꯔꯨꯕꯤ ꯎꯏ. ꯍꯥꯏꯐꯦꯠꯇꯅ ꯌꯦꯡꯕ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ. ꯏꯁ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯄꯥꯡꯅꯧ ꯄꯥꯡꯅꯧ. ꯅꯪꯁꯨ ꯌꯥꯎꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯠꯄ ꯇꯥꯔꯦ. ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ. ꯂꯩꯃꯍꯜ ꯇꯞꯅ ꯊꯣꯛꯂꯛꯏ. ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗꯦ. ꯄꯥꯝꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯅ ꯍꯥꯏ. ꯑꯩꯈꯣꯏ ꯕꯕꯥ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯀꯗꯥꯏ? ꯁꯨꯝꯖꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛ. ꯑꯩ ꯁꯤꯠꯀꯦ. ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯁꯦ. ꯗꯥꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯒꯦꯔ ꯅꯪ? ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯤꯌꯦ. ꯑꯌꯦꯡꯕ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ. ꯁꯤ ꯑꯩ ꯇꯧꯒꯦ. ꯃꯃꯥ, ꯅꯪꯕꯨ ꯐꯖꯅ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯂꯩꯌꯨꯗ. ꯊꯣꯏꯅ ꯅꯥꯕ ꯅꯠꯇꯦꯕ. ꯑꯩ ꯇꯧꯒꯦ. ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯁꯦ. ꯂꯣꯏꯕꯨ ꯂꯣꯏꯒꯗꯧꯔꯦ. ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ. ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯋꯥꯏ ꯁꯤꯠꯂꯤ ꯂꯩꯃꯍꯜ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ. ꯑꯔꯨꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯀꯨꯗ ꯍꯥꯏ. ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯈꯥꯏꯕ ꯑꯝꯇ ꯂꯩꯇꯕꯅꯤ. ꯈꯔ ꯈꯖꯤꯛꯇ ꯑꯃꯨꯛꯇ ꯄꯥꯕꯨꯡꯗ ꯈꯥꯏꯗꯣꯛꯄꯤꯌꯨꯕ. ꯍꯣꯏ, ꯏꯀꯨ ꯈꯥꯏꯒꯦ. ꯁꯨꯝꯖꯤꯠꯇꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜ. ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯑꯔꯨꯕꯤꯁꯨ ꯆꯦꯡ ꯈꯞꯄ ꯂꯣꯏꯁꯤꯜꯂꯛꯏ. ꯐꯠ ꯌꯦꯡꯊꯣꯛꯏ ꯃꯅꯦꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ. ꯀꯩꯅꯣ? ꯉꯁꯥꯏꯗꯒꯤ ꯐꯝꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯝꯂꯤꯕꯣ? ꯑꯩꯗꯤ ꯍꯟꯅꯕꯨ ꯌꯦꯡꯂꯨꯗꯦ. ꯀꯩꯅꯣ ꯍꯥꯏꯕ? ꯊꯕꯛꯅ ꯁꯨꯛ ꯌꯥꯝꯅ ꯀꯜꯂꯕ ꯀꯥꯟꯗ ꯁꯤꯗ ꯐꯝꯗꯣꯛꯇꯅꯒ ꯂꯩꯗꯅ. ꯅꯨꯃꯤꯠ ꯇꯥꯈꯤꯗ꯭ꯔꯤꯉꯩ ꯁꯤꯗꯅꯦ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯦꯛꯎꯆꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯥꯡꯉꯧ ꯉꯧꯔꯒ ꯆꯥꯒꯦ. ꯍꯩꯃꯥ, ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯌꯦ. ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯃꯅꯥꯒ ꯑꯁꯨꯛ ꯀꯟꯕ. ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ. ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯈꯠꯂꯤ. ꯑꯃꯨꯛ ꯍꯥꯏꯕꯗ ꯐꯨꯛ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ? ꯀꯅꯥ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯗꯣ? ꯏꯪꯈꯣꯜ ꯆꯪꯂꯒ ꯃꯣꯔꯣꯛ ꯍꯦꯛꯎꯆꯣ ꯆꯠ. ꯂꯩꯃꯍꯜ ꯏꯪꯈꯣꯜꯂꯣꯝꯗ ꯃꯈꯣꯡ ꯊꯥꯡꯈꯤ. ꯃꯅꯤꯡꯗꯅ ꯆꯥꯎꯕꯅ ꯁꯤꯡ ꯈꯥꯏꯔꯤ. ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯏꯪꯈꯣꯜꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯍꯦ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯏꯪꯈꯣꯜꯗꯕꯨ ꯃꯥꯅ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯪꯈꯣꯜꯗ ꯆꯪꯁꯤꯜꯂꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ. ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯖꯅ ꯐꯝꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯣꯔꯣꯛꯁꯦ ꯈꯔ ꯍꯦꯛꯀꯦ ꯇꯧꯕꯅꯤ. ꯑꯩ ꯍꯦꯛꯀꯦꯁꯦ. ꯑꯩ ꯇꯧꯒꯦ. ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ. ꯑꯩ ꯇꯧꯒꯦ ꯍꯥꯏꯕ. ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦ. ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ. ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯒꯤ ꯃꯇꯧꯗꯨꯕꯨ ꯎꯔꯤꯕ ꯑꯔꯨꯕꯤꯅ ꯆꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ. ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯄꯥꯕꯨꯡꯒꯤ ꯁꯤꯡ ꯈꯥꯏꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯈꯥꯏꯕ ꯀꯩꯗꯧꯒꯦ? ꯏꯃꯥꯗ ꯑꯩꯅ ꯃꯣꯔꯣꯛ ꯍꯦꯛꯎ ꯍꯥꯏꯕꯒꯤꯅꯤ. ꯅꯃꯥꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ. ꯀꯩꯅꯣꯗ ꯄꯥꯕꯨꯡ? ꯃꯣꯔꯣꯛ ꯈꯔ ꯍꯦꯛꯄꯁꯤꯗ ꯃꯥ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯣ, ꯄꯥꯕꯨꯡꯒꯤꯁꯦ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯅꯨꯄꯤꯒꯤ ꯃꯊꯧꯅꯤ ꯈꯪꯗꯦ, ꯅꯨꯄꯥꯒꯤ ꯃꯊꯧꯅꯤ ꯈꯪꯗꯦ. ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩ. ꯋꯥ ꯉꯥꯡꯕꯗꯅꯦ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯉꯥꯡꯅꯤꯡꯉ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯁꯛꯄꯗꯣ ꯃꯗꯨ ꯈꯛ ꯇꯧꯒꯅꯨ. ꯍꯣ, ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯒꯦ? ꯅꯈꯣꯏꯅ ꯉꯥꯡꯅꯕꯗꯅꯦ ꯑꯩꯒꯤ ꯍꯦꯟꯅ ꯋꯥꯏꯌꯦ. ꯌꯨꯝꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯩꯒꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯕ? ꯅꯈꯣꯏꯒꯤ ꯊꯕꯛ ꯇꯧ, ꯅꯊꯧ ꯃꯁꯛꯈꯛ. ꯕꯦꯝꯃ, ꯅꯪꯁꯦ ꯏꯆꯥꯒꯨꯝꯅ ꯈꯜꯂꯤꯕ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯜꯂꯤ. ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯔꯕꯒꯦ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯅ ꯉꯝꯕ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤ. ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏ ꯕꯕꯥ, ꯁꯤꯡꯗꯨ ꯑꯣꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯨꯁꯦ. ꯆꯥꯎꯕ ꯆꯠꯄ ꯇꯥꯈꯤ.
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯃꯥ ꯅꯥꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯂꯥꯡꯂꯦꯟ ꯂꯥꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯒꯠꯂꯒ ꯂꯩꯔꯗꯧꯅꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅꯕꯨ ꯃꯄꯥꯝꯁꯤ ꯂꯥꯛꯏꯁꯦ ꯈꯨꯗꯣꯡꯅꯁꯨ ꯂꯥꯛꯆꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯒꯤꯗꯤꯕ ꯑꯩ ꯍꯥꯏꯁꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩ ꯂꯥꯛꯏꯅꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯂꯥꯛꯏꯅꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯂꯥꯛꯏꯕꯣ ꯏꯃꯥ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯣꯕ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥꯁꯦ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯆꯥꯕ꯭ꯔꯣ ꯆꯥꯔꯤ ꯐꯔꯕꯒꯨꯝꯕꯅꯤꯗ ꯇꯠꯇꯦꯅꯦꯍꯦ ꯅꯪꯕꯨ 이몽고 나하바두디 그라마이 떠오랴 파르브라마보 파리마 마나 나바 파르그세 시목 누가이바 레이트리 파리 하이바 누가리 동통나 마수 타박 사키에 아두다 이수 이마기 마나다 아무따 여우루게 하이나 라이바니 파몽 파농가세 만나 마이세 진누금 떠오래 아무따 수삼드보 이마나 나두나 레이바니나 수드리 까이노 아이시보 이나마 레이시디 이나마나 겜디 행신드로 아이시보 레이마한수 마신 티두나 asumna khumba dai yengsilida masu magi thabak naga yambane mana budi su samge haina hai aduda imana yadaba naba pharaga adum suzarage na thamlaba heraima aduba hongnabro humang manam nasu loi sibu kamaina su sam loidu ai lai ngai si subiram lagi ubab khida sisu ama sindoksi yarani banangbo ima ko na taurage se ima ngakta awgasisi ubab khidaksia ꯃꯁꯤ ꯍꯥꯟꯅ ꯁꯤꯡꯗꯣꯛꯀꯦꯕ ꯎꯄꯨꯗꯒꯤ ꯃꯣꯝꯄꯥꯛ ꯄꯤꯗꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯁꯤꯡꯗꯣꯛꯂꯤ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯟꯕ ꯑꯃꯣꯠꯄ ꯐꯅꯦꯛ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯂꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯨꯕ ꯍꯧꯏ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯁꯨꯅꯕ ꯍꯣꯠꯅꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯇꯥꯛꯃꯨꯜꯂꯤ ꯂꯥꯡꯂꯦꯟ ꯏꯪꯒꯪꯒꯪꯅ ꯌꯦꯡꯈꯠꯂꯤ ꯑꯔꯨꯕꯤꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏ ꯅꯪ ꯃꯉꯥꯏꯔꯦꯅ ꯊꯕꯛ ꯐꯔꯤꯁꯦ ꯕꯦꯝꯃ ꯁꯤꯗ ꯅꯊꯧ ꯊꯤꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯪ ꯏꯅꯝꯃ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯐꯅꯦꯛꯇꯣ 만남 남티리 하이나 수람바니 너희 나마시나 마기 피바닉 수나바 낭모 까우리브라 하 까이와 따노 이나머기두보 마차 하마 오이나 이마나 나도 레이리 하이바두다 아나바 항바 락바니 시부 까리 까이바기 아나바 항바 락라바디 아나바 뚜강항바 까이도기 까리기노 아우 아빠부 사비리바시보 아이나 이마기 피바닉 크라수바시부 꺄함 까이르게 까이 꺄함 까이바기니 아이나 하리시 수부 야로이 마사나 라이 수저사니 이마시나 나바 파트리 나하마기 파몽시다 꾼두나둠 레이라바니나 마피 마롤싱세 만남 로이 남티리 아두기 수독리바 호이 베마 낭다 망가이레 나마 닝바 타박 파리세 하 미뉴 크라가 아이부 마넴 눅시다비 마넴니 시바 땅니다 미뉴 우키나바 나나 타오 오래 타오리바니 하이베세 아이나 무나 칸 까나로이 베마 리엠드 레유 아이코이디 아둠나 칸키브 레이자티 마두디 이나마나 나북 파타바기 칸자바니 해 까이도 나가우지 하이가 아이부 마북 파타바 까이나가 이마시나 나도 레이비스야 까리 자리 타이 하이비수 잉신비바 나떼 아무것도 마피 마롤시다 수다나 아두다수 나떼 이나 모이동나 아이코니 떠우자데 아루비 랑레나 숨 하이라고 와이시다 헤나 사오이 까리 낭네 따이고다 하이비 야브라 하 나삼도 포유라 답가 따로까도 이나마 답다끼가 다바도 삐도 아이디 나떼 이나마나 이마 아마니 빠봉다 까리 까말리자 사사 짤리 하이비수 아이디 로이나 칸부자 ꯑꯣ ꯅꯪ ꯌꯥꯝ ꯈꯪꯂꯦ ꯌꯨꯝꯁꯤꯗ ꯅꯪꯉꯣꯟꯗ ꯄꯥꯎ ꯇꯝꯕꯤꯅꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯏꯃꯥꯗꯒꯤ ꯍꯦꯛꯇ ꯇꯥꯏꯅꯔꯤꯕꯁꯤꯕꯣ ꯏꯅꯝꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯈꯪꯗꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯍꯦꯉꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯍꯧꯖꯗꯦ 이나마나 ꯍꯧꯕꯤꯔꯕ 이나마 와세 ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯁꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯠꯇꯅ ꯈꯟꯈꯤꯅꯤ ꯂꯥꯟꯅ ꯈꯟꯈꯤꯅꯤꯕ ꯈꯟꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯔꯒ ꯅꯄꯥꯝꯁꯤ ꯂꯥꯡꯂꯒ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯆꯦꯡ ꯆꯥꯛ ꯁꯦꯜ ꯅꯤꯅꯅꯕ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯕꯦꯝꯃ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯃꯥꯗ ꯅꯤꯖꯕꯅꯦ ꯏꯃꯥꯗꯒꯤ ꯃꯁꯤ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯤꯕꯁꯦ ꯃꯅꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯎꯁꯤꯠꯄꯁꯨ ꯂꯩꯇꯕ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯌꯥꯝ ꯍꯦꯜꯂꯦ ꯀꯩꯗꯧꯗꯣꯏꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯐꯨꯗꯧꯔꯤꯕꯅꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯂꯥꯡꯂꯦꯟꯁꯨ ꯍꯦꯛꯇ ꯏꯆꯪ ꯊꯧꯅ ꯍꯥꯏꯔꯤ ꯐꯨꯔꯣꯅꯦ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯔꯣ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅꯁꯨ ꯂꯦꯝꯅ ꯀꯛ ꯊꯥꯔꯣꯏ
ꯃꯁꯤꯃꯗꯤ ꯈꯪꯉꯣ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯌꯦꯡꯉꯨ ꯁꯥꯟꯅꯕꯒꯤ ꯃꯁꯤꯡ ꯍꯧꯔꯦꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯇꯟꯐꯣꯏ ꯂꯥꯡꯂꯦꯟꯅ ꯐꯣꯏꯔꯛꯏꯅꯦ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅꯁꯨ ꯍꯦꯛꯇ ꯐꯣꯏꯖꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏꯅ ꯃꯅꯝꯃꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯀꯟꯅ ꯐꯣꯏꯔꯤ ꯑꯔꯨꯕꯤ ꯅꯥꯕꯅ ꯂꯣꯏꯔꯤ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯍꯩ ꯅꯤꯉꯣꯜ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯔꯗꯅ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯠꯅꯔꯤ ꯃꯇꯥꯡ ꯆꯥꯅ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯂꯩꯃꯍꯜꯁꯨ ꯃꯄꯥꯜꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯏꯗꯅ ꯈꯠꯅꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯆꯥꯅꯨꯄꯤꯒ ꯃꯃꯧ ꯅꯨꯄꯤꯒ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯊꯣꯛꯄꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯁꯨ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨꯗ ꯁꯥꯎꯏ ꯈꯪꯂꯥꯎ ꯂꯥꯎꯏ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯅꯝꯃꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯋꯥꯔꯛꯇꯕ ꯃꯆꯥꯔ ꯅꯪ ꯂꯩꯃꯍꯜ 이보고 파산을 하이나 야드로 그리기도 콧액도 야리보고 이영이봐 나사는 빚은 떨어뜨리면서 만난 마시기 마삼시부 핵도 보야 해보니까 랑렌 강하우다는 맘이떡이 마비다는 갑자리 아루빈 하이레 아이 기래 아이 다시 юм시다 레이기가 나바기래 어거이 다서 우리다나 나시 이거는 떨어리면 맞다우세 아이나 찐나 각다 하이바다 어거이 다서나 다서기다보다 나시 다서려브라 아이 기래 와락다우면서 ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯝꯃꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕ ꯍꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯈꯠꯅꯕꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯏꯅꯝꯃꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯃꯁꯤ ꯁꯨꯝ ꯊꯤꯅꯤꯕꯁꯦ ꯑꯃꯨꯛꯀ ꯊꯥꯖꯤꯟꯈꯤꯕꯁꯦ ꯄꯨꯡꯉꯣ ꯉꯥꯏꯈꯣ ꯐꯤꯡꯒꯠꯈꯤꯅꯨ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯧꯀꯣ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯥ ꯅꯥꯕꯁꯤꯗ ꯁꯨꯝ ꯉꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯌꯥꯔꯦ ꯑꯔꯨꯕꯤꯅ ꯌꯥꯔꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯔꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯇꯁꯦꯡꯅ ꯑꯩ ꯌꯨꯝꯁꯤ ꯂꯩꯒꯗꯕ ꯀꯤꯔꯦ ꯏꯃꯥ ꯍꯣꯏ ꯕꯦꯝꯃ ꯅꯪꯁꯨ ꯁꯥꯎꯔꯅꯣ ꯕꯦꯝꯃ ꯁꯦ ꯅꯅꯝꯃꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏ 이마 하유냐 나나마다 랄레 하요 이마 에이란데 아이디 줍는다기 이마기 어머니가 비싱자 수바 호구니 이나마나 바짝 실락나가 수바 야로 해는 팽문이 아루비나 무쿰니 호이 비마 낭나 이세야 니기 망가 타박 수닝다 비타 한다부 호나리바도 노이나 강해 이스 너희 나마시기 타박 아마다 아니 또 미제스니냐 흥 나수 나다나 마린 단박이 낙신나도 레이라나 에이 노이나 강부자 이모 비마 낭냐 아도하이나 레포 마카 따라가디 소이드나 칸나바 따리 오 칸나리바니 hꯧ직세 까리 오이나 우르르게 마코이 따서 나사누피세 하루와로 아이 ям 기래 예고 너희 나마시나 나사누피시 락바가 아이기 머람다 파우 땀도이바 칸가바 아이나 아두 떠위 아다 떠위 하이다 꾸이땀 액땀두나 시다부 까마이나 아이 юм시 레이바 ngam도이 따시 기니 하리비시니 아이 닝템수 마기 누비히 미상상두나 마마다 하이 이마 ahal fana oire haraga aduk yamna pusel phajibdu karigi namong nu bisibu namong mongni haina khanba ngamdabra ibuga ngasi phawba imana lerak pasida imogi maramda kanada su karisu wa haiba leitri ho yari ma ai loina khangi haribisi ibuga nang ngasi nang bu hek pokpi ba nama aina haisabu waso thajaroi pai nama ingundagi nangi nu pisini hena lumna lawgadabni 마나 하이고 와드다오 메마 랑 юм나 상시 마시다 아루비나 와 하이바 로이지 아이나 야미 야닝지세 사가이 원크라버닝 온 마나 누밋 타반수 잉디 파이 파티 하이바수 캉디 락닝이바니도 하이두나 마밤다 또이나 락바세 떡한간 아락바 구딩인 리라바 이문가세 피범 따드라바 마카타나 아숨나 각떡한간 호이 이마 하이네 야리 소아들 레바시고 마카타라금시 메마 라오 하이라가 마마 마사 마코이 아니 상키 아루비나 마푸로이바다 ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯊꯅ ꯅꯥꯃꯤꯠꯇꯨꯅ ꯎꯍꯨꯔꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯟꯗꯥꯏꯅꯦ ꯀꯣꯛ ꯐꯨꯕ ꯀꯩꯗꯧꯒꯦ ꯀꯣꯛ ꯉꯝꯗꯤꯌꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯁꯥꯎꯔꯅꯨꯁꯤ ꯌꯥꯔꯦ ꯑꯩꯅꯁꯨ ꯉꯥꯡꯈ꯭ꯔꯕꯁꯤꯅꯤ ꯅꯤꯡꯒꯣꯜ ꯐꯠꯇꯕꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯅ
ꯋꯥꯔꯧꯕ ꯑꯃꯁꯨ ꯌꯥꯎꯅ ꯃꯄꯥꯝꯗꯒꯤ ꯆꯠꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯡ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯏꯕꯗꯨ ꯂꯩꯇꯔꯦ꯫ ꯇꯁꯦꯡꯅ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯃꯇꯧ ꯑꯗꯨ ꯆꯥꯎꯕꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯅꯤꯡꯊꯦꯝꯅ ꯍꯥꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯩ ꯀꯧꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ? ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯀꯧꯖꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯗꯣ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯑꯩ ꯀꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯄꯥꯕꯨꯡ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯔꯨꯕꯤ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯦꯌꯦ, ꯂꯥꯛꯑꯣ ꯈꯔ ꯆꯥꯎꯔꯁꯤ꯫ ꯂꯩꯃꯥꯜꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯃꯁꯥꯗ ꯑꯅꯥꯕ ꯈꯔꯒ ꯂꯩꯕꯒ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏ ꯕꯕꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯩꯈꯣꯏ ꯕꯕꯥ ꯑꯣꯏꯅ ꯈꯔ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯀꯔꯝꯍꯥꯏꯅ ꯀꯟꯒꯅꯤ? ꯂꯥꯛꯑꯣ ꯈꯔ ꯆꯥꯎꯔꯁꯤ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ꯫ ꯂꯩꯃꯍꯜ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ, ꯅꯪꯅ ꯑꯁꯨꯝꯅ ꯅꯁꯥ ꯏꯁꯣꯟ ꯁꯣꯟ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦ꯫ ꯃꯍꯥꯛꯁꯨ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ, ꯐꯝꯊꯩ꯫ ꯑꯔꯨꯕꯤꯅ ꯍꯪꯉꯤ, ꯏꯃꯥꯗꯤ, ꯄꯥꯕꯨꯡ, ꯏꯃꯥ ꯀꯩꯗꯧꯍꯧꯔꯒꯦ? ꯅꯃꯥꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯌꯦ꯫ ꯃꯁꯤꯗ ꯑꯔꯨꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ, ꯀꯔꯤꯕ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯕ? ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯥꯡꯍꯜꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ? ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯀꯥꯟꯗ ꯆꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯆꯥꯗꯕ ꯌꯥꯔꯣꯏ, ꯑꯩ ꯇꯧꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯇꯟꯖꯠ ꯆꯠꯂꯤ꯫ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕ? ꯏꯃꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯤ꯫ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯨꯟꯗꯣꯛꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ? ꯊꯕꯛꯅꯗꯤ ꯁꯤꯀꯤꯝꯇ ꯁꯨꯗ꯭ꯔꯕꯅꯤꯅ ꯄꯥꯝꯃꯨ ꯌꯥꯊꯪꯁꯦ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦꯕ ꯍꯥ? ꯆꯥꯗꯕ ꯌꯥꯔꯣꯏ, ꯆꯥꯛ ꯆꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯂꯥꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ, ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗꯕ? ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯅꯥꯕ ꯅꯠꯇꯦ, ꯊꯑꯣꯏꯅ ꯑꯅꯥꯕ ꯊꯦꯝꯂꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏꯕ꯫ ꯆꯥꯛꯈꯨꯝ ꯇꯝꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯆꯤꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯆꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯃꯥꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗꯕ꯭ꯔꯣ? ꯏꯃꯥꯁꯤꯅ ꯅꯥꯁꯨ ꯅꯥꯗꯅ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯦ, ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯨꯟꯗꯣꯛꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ? ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯀꯣ, ꯈꯔ ꯆꯥꯖꯁꯅꯨ ꯀꯩꯗꯧꯒꯦ ꯄꯥꯕꯨꯡ? ꯑꯔꯨꯕꯤꯅ ꯍꯥꯏ, ꯐꯝꯃꯣ ꯑꯗꯨꯒ ꯆꯥꯎ, ꯆꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯁꯠ ꯆꯥꯎꯋꯣ꯫ ꯂꯩꯃꯍꯜ ꯐꯝꯕꯗꯤ ꯐꯝꯊꯔꯕꯅꯤ, ꯃꯍꯥꯛ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯑꯔꯨꯕꯤ ꯍꯦꯟꯅ ꯁꯥꯎꯏ, ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯆꯥꯛꯇꯣ ꯄ꯭ꯔꯦꯝ ꯆꯥꯎ, ꯆꯥꯛ ꯑꯔꯣꯝꯗ ꯂꯦꯝꯍꯟꯕ ꯌꯥꯏ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯃꯁꯤ ꯆꯥꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯆꯥꯛꯇꯨ ꯊꯣꯛ ꯄꯥꯏꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯌꯥꯟ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥ ꯆꯥꯛ ꯆꯥꯔꯒꯦ, ꯏꯃꯥ ꯆꯥꯛ ꯆꯥꯔꯒꯦ꯫ ꯆꯥꯛ ꯑꯃꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ, ꯄꯥꯝꯃꯨ ꯌꯥꯊꯪ ꯈꯪꯗꯕ ꯇꯧꯒꯦꯅ ꯅꯪꯒꯤꯁꯤ ꯇꯧꯔꯤꯕꯅꯦꯕ꯫ ꯂꯩꯃꯍꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯆꯥꯛ ꯍꯨꯏ, ꯆꯥꯛ ꯆꯥꯏ꯫ ꯆꯥꯎꯕ ꯃꯁꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ, ꯏꯆꯥ ꯏꯕꯨꯡꯉꯣ, ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅꯤꯀꯣ꯫ ꯅꯃꯥ ꯅꯄꯥ ꯑꯃꯗꯕꯨ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯅꯈꯣꯏ ꯍꯛꯃꯜꯂꯤ, ꯅꯈꯣꯏ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯃꯟꯗꯦꯀꯣ꯫ ꯍꯦꯔꯥ ꯄꯥꯕꯨꯡꯒꯤꯁꯦ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯅꯦ꯫ ꯏꯃꯥꯒꯤ ꯑꯁꯨꯛ ꯑꯅꯝ ꯀꯟꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯊꯣꯡꯂꯤꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯔꯥꯎꯅ ꯈꯔ ꯆꯥ ꯊꯛꯄꯤꯕ ꯀꯔꯤ ꯀꯥꯏꯒꯦ? ꯑꯔꯨꯕꯤꯅ ꯍꯥꯏꯔꯤ, ꯆꯥꯛ ꯑꯃꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯉꯁꯤꯗꯤꯅꯦ ꯃꯤ ꯊꯤꯛ ꯇꯧꯒꯦ꯫ ꯂꯩꯃꯍꯜ ꯆꯥꯛꯇꯨ ꯌꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯤ, ꯃꯈꯧꯔꯤꯗ ꯄꯟꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯈ꯭ꯔꯤ, ꯐꯨꯟꯕꯒꯨꯝ ꯇꯧꯈ꯭ꯔꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ, ꯅꯪꯕꯨ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯆꯤꯜꯂꯨꯅꯦ꯫ ꯂꯩꯃꯍꯜ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯆꯤꯜꯂꯤ, ꯑꯃꯨꯛ ꯆꯥꯕ ꯇꯥꯏ꯫ ꯇꯁꯦꯡꯅ ꯆꯥꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯆꯥꯎꯕ ꯃꯇꯧ ꯑꯃꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯁꯠ ꯍꯦꯛꯇ ꯆꯥꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯥꯝꯗꯨꯅ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯃꯈꯩꯗꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯔꯨꯕꯤꯒ ꯅꯤꯡꯊꯦꯝꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯌꯦꯡꯖꯩ꯫ ꯂꯩꯃꯍꯜ ꯃꯍꯥꯛꯇꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯈꯥꯝꯕ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯁꯤꯃ ꯍꯧꯈ꯭ꯔꯤ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ꯫
ꯆꯥꯎꯕꯒ ꯂꯩꯃꯍꯜꯒ ꯃꯈꯣꯏ ꯑꯅꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯕꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯆꯥꯎꯕꯅ ꯍꯥꯏ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯂꯩꯃꯍꯜ, ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯅꯦ. ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯅ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏ ꯃꯃꯥ, ꯃꯁꯤꯔꯣ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ. ꯅꯪꯒꯤ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ. ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯅꯆꯥꯅꯨꯄꯥꯁꯤꯅ ꯇꯥꯕꯈꯛ ꯂꯩꯈ꯭ꯔꯔꯣꯏ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯈꯣꯏ ꯕꯕꯥ. ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ. ꯅꯪ ꯃꯃꯥ, ꯅꯪ ꯅꯨꯄꯤꯅꯤ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ? ꯈꯥꯡꯕ ꯇꯝꯃꯨꯅꯤ ꯃꯃꯥ. ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯤ ꯁꯣꯛꯆꯔꯤ. ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ. ꯅꯪ ꯑꯩꯅ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯍꯤꯡꯖꯔꯛꯈꯤ. ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯊꯤꯔꯒ ꯏꯃꯧ ꯐꯪꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ, ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯨꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯦ. ꯇꯥꯏꯕꯪꯗ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯄꯨ ꯃꯥꯅ ꯇꯝꯂꯝꯗ꯭ꯔꯦ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯈꯟꯖꯕ ꯉꯥꯛꯇ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯄ ꯍꯧꯅꯕ꯭ꯔꯅꯦ? ꯅꯆꯥꯒ ꯅꯃꯧꯒꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ. ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯉꯁꯥꯏꯗꯣ ꯏꯆꯥ ꯂꯪꯂꯦꯗꯣ ꯃꯃꯥ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯏꯆꯥ ꯂꯥꯛꯑꯝꯕ? ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯐꯨꯕꯤꯈ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯃꯥ? ꯏꯆꯥꯗꯣ ꯃꯊꯃꯣꯏ ꯁꯣꯛꯅ ꯆꯠꯈꯤ. ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝ ꯍꯧꯗꯦ. ꯃꯃꯥ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯆꯥꯒꯤ ꯃꯊꯃꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯕꯨ ꯁꯥ ꯑꯣꯜꯂꯕ? ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯁꯥ ꯑꯣꯜꯂꯕ꯭ꯔꯕ ꯃꯍꯥꯛꯄꯨ? ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ. ꯑꯩꯈꯣꯏ ꯕꯕꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯒꯅꯤꯀꯣ? ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯁꯤꯔꯣꯏ. ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯂꯥꯛꯂꯕꯁꯨ ꯑꯩꯅꯅꯦ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ. ꯊꯋꯥꯏ ꯄꯨꯕ ꯑꯁꯤꯕ ꯂꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯂꯧꯒꯅꯤ. ꯃꯈꯣꯏ ꯕꯕꯥ, ꯅꯪꯁꯦ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟꯅꯤꯀꯣ ꯑꯩꯒꯤ. ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯅ. ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯃꯤꯄꯥꯏꯔꯛꯏ. ꯃꯈꯣꯏ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ? ꯃꯃꯥ, ꯅꯪ ꯅꯠꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ. ꯅꯪ ꯀꯩꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯇꯥꯝꯈꯤꯔꯣꯏ. ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯁꯤꯔꯕꯁꯨꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯒꯅꯤ. ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯃꯈꯣꯏ ꯕꯕꯥ, ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯂꯦꯞꯀꯗꯕꯅꯤ. ꯅꯪ ꯑꯩ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯒꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ. ꯀꯔꯤꯁꯨ ꯇꯧꯈꯤꯔꯣꯏ. ꯐꯔꯦꯁꯦ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯑꯩ ꯍꯧꯒꯠꯄꯤꯒꯦꯁꯦ. ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯒꯠꯂꯤ. ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯉꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ. ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯃꯁꯥ ꯃꯃꯧꯅ ꯍꯟꯅ ꯌꯦꯡꯂꯕ ꯅꯠꯇꯦ. ꯆꯥꯎꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯩ. ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯁꯛ ꯃꯇꯧꯗꯨ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯉꯝꯗꯦ. ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯃꯥꯅ ꯇꯁꯦꯡꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯔꯨꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯈꯪꯏ. ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯍꯣꯔꯦꯟꯗꯤꯅꯦ ꯏꯃꯥꯅ ꯆꯥꯕ ꯌꯥꯒꯗꯕ ꯀꯩꯅꯣ ꯉꯥꯅ ꯆꯥꯛꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯂꯩꯔꯛꯀꯦ. ꯀꯩꯒꯤ ꯂꯩꯗꯣꯏꯅꯣ? ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯅꯕꯅꯤ. ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤꯗꯤ. ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯒꯤ ꯅꯃꯥꯁꯤꯕꯨ ꯅꯃꯥꯔꯣ? ꯅꯪꯅꯗꯤ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ. ꯅꯃꯥ ꯑꯅꯥꯕꯤꯁꯤꯒꯤ ꯁꯦꯕꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ. ꯑꯩ ꯍꯥꯏꯒꯦ, ꯇꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯑꯩꯅ ꯃꯍꯤ ꯃꯅꯥꯏ ꯑꯣꯏꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯤ. ꯆꯥꯛ ꯆꯥꯎ ꯌꯥꯗꯕꯗꯨꯒꯤꯅꯤꯀꯣ.
เทียมเน่าดูเจ้าหายยาบ้าเก่าไปเลยดิวันท้องงังเดินมาว่าใครแบบนั้นบ้านไอ้ยามตันใจดะว่ากับงังเดินสรุปปฏิเนี่ยไอ้ไก่ไม่ไอ้นันสรุปไอ้ซากพังเจ้ายาดะปะจำพูดละสู้เจ้าให้ไปยาดะปะว่ายาเดียดยามนั้นสานิ่งเดอร์มาเลยมายามสินิ่งละมาเลยมสุกยามสินิ่งเลยมาสิบุคุยแต่เจ้ากูเอ็กซิจะคราสนิดะอันนั้นไม่เห็นไว้สักอันอื่นมาเนอะสุกยามนุ่มกันลิบสิบุกระดิ่งให้ไปเลยรุ่นสตาร์ทด้วยบุตรีเลยเรื่องกันนั่นเลี้ยมน้ำมังกันโหอดูนั่นนี่ไอ้เนี่ยเลยกันหน่อยสิมาคุยแต่เจ้าป้าบุ้งสู้ฮัลโหลคิดว่าจะง่ายดีมั้ยเนี่ยเด้อมาคุยคิดมันหนักแต่สังเล่มมาหนาก็เลยเด็กก็จังเลิกดิไอ้เนี่ยพัดอยู่เลยใกล้ๆเนี่ยก็เอาหมกสวยมาให้ได้มั้ยหุยจังโอเคอาศัยให้รำเลยก็หนึ่งเทมมากินมันหนักแต่จังมาบุยิงดูนะให้สาวสู้ๆอย่าดีให้สมบูรณ์นายสู้อัมแต่สาวอย่าดีอดูนะดีก็ไม่น่าจังกันกันเลยกันป้าบุ้งอีมาสิบุแค่เทียมน้องตัวเนี่ยพิเศษพิจารณาอย่าดระหุยป้าบุ้งเนี่ยมันไม่ต้องเกะอาสมนี่มันน่ารักก็คนตัวเล็กสินะน้ำมันดูพิจารณาดีเห็นทับขับลิบันดีแต่คุยน่ะดีมาบุพัดเดียงให้ดีไม่ยอมเสียมันน่ะด้วยก็คุยใหม่แต่ให้เดินตัวลิบันดียาเรียอีป้าด้วยนักขังนั่งกินทั้งดุมอันยังตัวเจริญสาวนิ่งเทียมทอกี้เลยมาหานะมาพูดริบดียิงตัวน่ะมาคุยบ้าน่าสนุกปีตัวลาคิดเรียนเนี่ยมาไปคุยว่าเราเรื่องสาระอีสาตัวอุ่นอย่างนี้เนี่ยมาบอกมุกตั้งอูริบดีไอ้ดูไงกันดีด่าน่าสนุกบุกรีกีไอ้คุยว่าเราโดยโน่ไอ้เป่าทักเกสิช่วยเดินหลังหันเกมาได้แบบที่เราไปอีสานเนี่ยน่าติดนังบูน่าซาดูหลักแล้วก็สักซามินาเกระเลยมานั่งสักซาดับที่ตรงนู้นสักซาจำดีนั่งอย่างสังสิซุ่มจะเหลือกันนี่ไอ้สักอีสักกับคุณน่ะไอ้สักไอ้เป่าทักเกโก้หลังเรียนกี่มายุ่มตามาปั๊มลงกันมีมาหลังตุนเลยหลังเรียนหายอีเสียอีท่าซะแต่น่ะก็ต้องจัดปีรูปเนาะอาสมดาถ้าพวกมันสัตว์ลูกบันนี้นั่งกินสิได้ไอเสียถ้าวันนี้สุดสังเกตปะไกลเลยกิเสียอีมาบอกโตมาสักกันนั่งกำจัดตุนเลยเนี่ยนั่งบูเป่ากับตาลักตรไอที่ตาดีบอกให้มายามนักกันนาลีบันนี้นั่งเนี่ยเอาแต่สัตว์ปีอีปันน่ะสุนัขบูเอามุกแต่เป่าสิโลให้ดันให้ดับปะมาทำครั้งกินมาบางตาอีมาดอกนายให้ดันนะไอสุดสัตว์เล็บเขาสิบหกอีมาดอกอันน่าบอกพอบังกำดันนะมันต้องเลยระเบิดเนี่ยเลยดีให้ในไตเบียมากี่เลยน่าเสียภาษาในยังสิลบดีใกล้สุดเลยบดีโอ้ยกันแต่บันนี้นั่นมันทุกี้ลำจัดหมดเนี่ยน่าหนุ่มมาสู้ซากซานิ่งเดียบกี้จากอีกแต่นำสิเลยให้บริการิโนมีมงกับมันอีกคนมาโตอินาบอกกี่มีหัวไม่ได้ด่าอีมากับป้าบุ้งก็โตอดทนหนูวันนั้นเลยรำนั่นนี่ด่าไอ้เนี่ยสาวนิ่งมาเสียนิ่งเทียมบุญการิกินให้บุญมากินพี่วารักจีบโตมาบอกเฮ้พวกลิบะมาป้าดูด่ามากินพี่น่าดุมนะที่อินโอนั่นเลยมาดูเผาบ้าใครสู้ให้ได้เลยริบโตการิทำมวยหนูให้บุญไอ้คุยทัศน์โตอินามาบุยามนิ่งซะบุญอินามันหายคราบดีเลยอินามาบุยามกินซะบุญมาหนูป้าทุกตะบันนะมาสิอีมากับป้าบุ้งกันนะกับนะวันเรียนบุญมาเนี่ยมาป้าบอกอดไปกินเสร็จแล้วเนี่ยนุ่งมันน่าจะกันนุ่งดีส่งไปนับพังหลักที่กันนี่ให้ไปสิว่ารักปีนเป็นไล่เลยให้ไปสิมาคอยขังจะมาเลยเสียอีน่าเมื่อกี้มาต้องดูดาแต่สิ่งนั้นอีปามจะสับนิ่งจับเลยอีปามจะคงได้นิ่งจับเลยอะทุกอย่างก็สิโซจัดเป็นเลยเลยเฮรานั่งเหยียดตุกุ้งหวังคืนตัวดียามนั่นละมาพัมตัวนั่งเหยียดรักพัมนี้นั่งเหยียดสุนัขยุบเลยอีมาป้าบุ้งนานๆก็เลยเด็กก็การีกินนั่งเดือดสัตว์หน่อยหลังเลี้ยนั่งสัตว์ให้ยินตุงตัวเนี้ยเล่นงำแต่ไม่เลี้ยวกันอีเฮ้ยเจ๊ไอ้สัตว์เก๋เนื้อปี๋วยไปกินมาปกเสียยามนั่นเลยบักที่บันนี้เนี่ยเขาสินั่งหัวเหี้ยปกไปอีมาป้าบุ้งเลยยังไงเดี๋ยวดีนั่นยิงตรงนะนั่งนั่นนะป้ามเซตปังงำกันนี่อะดูนั่นเนี่ยอีมาป้าบุ้งหายไปตัวน่ะลายเหี้ยป่วยขี้บัดน่ะป้ามหนุ่มคงด่าบ้าป้าเห็ดนั่งงำลุยแต่บัดนี้อีมาป้าบุ้งไอ้บังมาคุยนะเลยบังมาใครดีมาซานี่งุนไอ้ใบคุยกี่ดมักมาดำปุ่มบัดท่วงเล่านะหางตัวทำเลยบัดนี้นั่นน่ะมาดีน่ะบุ้งกี่มาต้องนั่งเนี่ยนะข้างเลยบัดตัวนี้อีมาบอกกะอีปนกันเลยยังไงแต่เนี่ยนั่งจะเล่าคุยสิ파리 이시에 문삭샤기 가리 수사 탁제 떠리시 가리 부사 떠리기 낭는야 하행 막 인들라오고 이시에살리 하이람라가 삿기 랑렌 마탄타 하이자오이 이마도 안나바 마카다나 아우도 레이 하이바 에이
ꯍꯌꯦꯡꯃꯛ ꯆꯠꯇꯕ ꯌꯥꯗꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯆꯠꯂꯤ ꯃꯅꯝꯃꯅ ꯋꯥ ꯉꯥꯡꯂꯛꯂꯕꯁꯨ ꯈꯛ ꯑꯣꯟꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯄꯥꯝ ꯌꯧꯔꯦ ꯀꯧꯗꯕꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯂꯦ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯛꯏꯌꯦ ꯍꯥ ꯏꯆꯥ ꯂꯥꯡꯂꯦꯟ ꯕꯦꯝꯃ ꯏꯃꯥꯅꯦ ꯏꯆꯥꯕꯨ ꯎꯅꯤꯡꯅ ꯂꯩꯔꯝꯂꯤꯕꯅꯦ ꯏꯆꯥ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯏꯃꯥꯗꯤ ꯑꯅꯥꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯩꯔꯕꯣꯏ ꯑꯩꯗꯤ ꯐꯈ꯭ꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ 이마부 짝자르보 아이나 nga yaiba khrasu leiri siga saganga tawraka khra sasi hoi hoi isaga sak samina ge haidana ima leiramni adudi ima ai sak lok thok lukigi asi haiduna sakhum da sangi safudagi sa khra haptokle mai phamda nga yaiba sarup tawba ma haifit thammi ising sokluba arubi sakhum da sanglai langlei leirambaduda asumni hekta hai sakhum da kari thirido pubu yam polamta leiram inama nga loramani kadai nga imana sana bahaidana aina leirapa imase sakra pisaki taw is nagsari don thokna hoi bi ma nangisia aina nui nama sia kaisu pisa pitak ta taliro adugi nati nama masigi hanubisia yam tharoi dawri maram sat asina anam se phabangam nadu leiribasi kalak pe langlen hoi mai hairamda sak yawba tengkot aduma paiduna mamagi manakta sangi lei mahal na hagi nanamana karimu haino ya kaisu haidei ma si saksa si thum sukra tot ke ko ngai hai basiga kayam chathok si nga do phajana setuna sak sakhom ama taduna mama da illi ima si cha si leimal sumaya ka duna sai langlen amuk hai chak phajana chatrapati anaba kaisu phagat si amuka ilaki hairagi illi masida arubidu makutuna ngarubak tu paiduna sanglei aduga asumna makhuldu wangna haire nga se ngarubak leiduna anabi na sada bade haiduna aina thabi thoina aina leidun thamba nga na chaning de haidun sada aduga na chaningo lasna purok nga na sab imagi se ai si kanane haidun khanbagi habiyu ne uta makhoi ani tumin lei hayo nasinu kubo na chaningo lasimun hena lumna luna tawba natra ai khoi ni mabu kayamu yamna pizza pitaktragi thawai nga yai base leiduna ngarubak ama thablibani haibinida aina saw haibadana yadaba aduga nasani ngol sin lerekpadana saba imagi mongdo ai mo sitabani ai tawgeba asi haraga ngarubak ti yawba nga singdo makut kubak ama takpaiduna mamagi makyata hekta namsini chadaba yaro chadaba chiyaro chawba matawdo langlena inama na tawbiribudu bukari ima sinaribani yamna patabana man yak patab chadaba yaroiba manamagi mawang mataw aduda langlen saunginbana loire manamabu hekta singthoktuna makuduna manamagi mamaida set hazili aduga hai karigino inamana aduk yamna puksil phatriba ima sinaribane masa ningol ai lakpagi aduk harauzaduna saksakhom amani tan chajabani masibu kayam yamna kairabage ima se inamagi su imana tabro arubi saubuna loi mana ngangli wadu tadaba khai magi haifam thokpado hairi nangna aigi maida khutharaba aibu nangna puraba aina kaidorok ke haibado nang yeng asi hairamlaga yamna sauna kadudagi thoki laimal na masana bida hai nangmu karigi nanamana khutharibano ne karigino nangna nanamaga manariba inamana imada tori mung matosibu sibu kai masai hi mit mangda asumna tawraga aina karamna tumina yengno leigadabano ima nanamase sauramlani nanamada mutta lale hairusu ni nangwa karigi lale haiduino aina kadai lange asuk yam fataba leimal matha sabana loire arubi saubana mai haurabani kudaktuda leikaidagi mapuroiba mu kaurui kapli mana hai nasanu pisina yumsi laktuna aibu puriba nahasu aigi samse poikredana kasina bu aigi maisti khupana tharibani ayam pende pukoi tasau nasanu pisi waro chapchana waro ningthem magi nupina haribo phamasi taraduna he magu mangang manekta lamilba ya ai doge makadai leho imagi kada leho manamai ngota khut thabagi chapchana waro warakta yaro haribasi ayam sauni ayam pende si ai dogi si nakaldagi sambal oiba sei masa ama pek tuna makuta paikri aduga imungda satjangduna kawi langlen nang kadai lei tingak mama masani do yengthoi oirakli matawdu uri ningthemda masanupida yengduna
ꯅꯪꯅ ꯅꯝꯃꯅ ꯄꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤ ꯁꯣꯏꯕ ꯅꯅꯝꯃꯁꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯉꯥꯈꯥ ꯑꯉꯥꯡꯅꯤ ꯈꯟꯕ꯭ꯔꯥ ꯌꯨꯝꯁꯤꯗ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯌꯨꯝꯁꯤ ꯀꯥꯏꯅ ꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥ ꯇꯧꯈꯤꯗ꯭ꯔꯣ ꯅꯪ ꯇꯧꯈꯤꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯍꯦꯛꯇ ꯃꯆꯟꯅꯨꯄꯤꯗ ꯀꯜꯂꯤ ꯇꯧꯈꯤꯗ꯭ꯔꯥ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯂꯥꯡꯂꯦꯟꯅ ꯀꯞꯇꯨꯅ ꯇꯥꯆꯧ ꯇꯥꯆꯧ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯂꯩꯃꯍꯜ ꯍꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯍꯧꯒꯠꯇꯨꯅ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯩꯗꯣ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯀꯔꯤ ꯇꯧꯕꯅꯣ ꯅꯪ ꯉꯁꯤ ꯂꯥꯛꯏꯕꯁꯤꯕꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯐꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯅꯆꯥꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯅꯦ ꯈꯥꯝꯕ ꯉꯝꯗꯦ ꯍꯧꯒꯠꯇꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯅꯦꯝꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯛ ꯀꯣꯟꯗꯨꯅ ꯀꯔꯤꯒꯤ ꯈꯥꯝꯕꯅꯣ ꯈꯥꯝꯕ ꯆꯪꯕ ꯌꯥꯏ ꯏꯁ ꯅꯆꯥꯅꯨꯄꯤꯁꯤꯗ ꯐꯨꯕꯒꯤ ꯏꯃꯥꯒꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯉꯁꯥꯏ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯗꯗꯤ ꯏꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯈꯤꯗꯦꯅꯦ ꯂꯝ ꯍꯦꯟꯕ ꯃꯥꯗꯤ ꯐꯨꯖꯁꯅꯤ ꯃꯁꯤ ꯋꯥꯔꯛꯏꯕꯅꯦ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯈꯥꯝꯕꯒ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯕꯨ ꯐꯥꯗꯨꯅ ꯆꯤꯡꯊꯣꯛꯏ ꯂꯥꯡꯂꯦꯟ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯕꯨꯡꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ ꯇꯥꯆꯧ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯅꯆꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ ꯅꯆꯟ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯐꯨꯕ ꯂꯦꯞꯂꯦ ꯑꯔꯨꯕꯤꯅ ꯍꯥꯏ ꯑꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯜ ꯈꯪꯂꯝꯂꯅꯤꯅꯦ ꯊꯛꯈꯥ ꯈꯪꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯅꯅꯝꯗꯨ ꯄꯣꯞꯂꯦ ꯐꯔꯝꯂꯅꯤ ꯀꯜꯂꯛꯄꯤꯔꯤꯗ ꯂꯩꯃꯍꯜꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯅꯪꯅ ꯉꯁꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯐꯨꯔꯤꯕꯁꯦ ꯅꯃꯥꯗꯅꯤꯅꯦ ꯆꯩꯅꯥ ꯄꯨꯝꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯥꯎꯏꯅꯦ ꯑꯔꯨꯕꯤꯅ ꯏꯁ ꯃꯉꯣꯟꯗ ꯐꯨꯔꯕꯗꯧꯅ ꯍꯦꯛꯇ ꯋꯥꯁꯤ ꯉꯥꯡꯉꯤ ꯌꯥꯝ ꯉꯝꯃꯦꯕ ꯀꯗꯥꯏꯗ ꯅꯆꯥꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯐꯨꯏ ꯍꯥ ꯌꯥꯝ ꯍꯦꯟꯖꯤꯟꯕ ꯋꯥ ꯉꯥꯡꯂꯕꯅꯤꯅꯦ ꯑꯩ ꯂꯣꯏ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯐꯨꯕꯗ ꯅꯠꯇꯦ ꯏꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯌꯥꯔꯣꯏ ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯡꯂꯦꯟ ꯍꯦꯟꯅ ꯀꯞꯆꯩ ꯇꯥꯆꯧ ꯑꯩꯁꯤ ꯇꯥꯆꯧꯒꯤ ꯅꯔꯦꯝꯈꯛ ꯇꯥꯆꯧꯒꯤ ꯅꯆꯜꯅꯤꯅꯦ ꯇꯥꯆꯧꯒꯤ ꯅꯅꯝꯗ ꯆꯥꯎꯔꯛꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯅꯆꯜꯅ ꯂꯥꯟꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇ ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯑꯩꯅ ꯁꯤ ꯇꯥꯗ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯅꯪ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯛꯈꯤ ꯑꯔꯨꯕꯤꯗꯤ ꯀꯜꯂꯛꯄꯦꯅ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯖꯔꯤ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯇꯥꯆꯧꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯩ ꯇꯥꯆꯧꯗ ꯂꯥꯟꯈ꯭ꯔꯦ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯤꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯅꯆꯜ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧꯁꯤ ꯑꯃꯨꯛꯇ ꯈꯝꯖꯤꯟꯕꯤꯌꯨꯕ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤ ꯋꯥꯗꯣ ꯅꯪ ꯅꯅꯥꯅ ꯇꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯇꯧ ꯉꯝꯕ ꯏꯕꯦꯝꯃ ꯅꯪ ꯁꯤ ꯀꯤꯖꯩꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯄꯨꯝꯅꯃꯛ ꯇꯠꯅꯔꯕꯅꯤ ꯌꯥꯝ ꯊꯨꯅꯅꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤ ꯅꯪ ꯂꯥꯛꯀꯅꯨꯀꯣ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯤ ꯅꯆꯜ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯗꯧꯔꯤꯗ ꯑꯩꯅ ꯁꯤ ꯀꯅꯥꯗꯅꯣ ꯃꯁꯤ ꯀꯣꯛ ꯆꯠꯂꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ パイꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏ ꯂꯩꯃꯍꯜꯅ ꯀꯞꯇꯨꯅ ꯅꯆꯥꯅꯨꯄꯤꯗ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯣꯏꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣ ꯑꯊꯣꯛꯄꯅꯤꯗ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯃꯍꯜ ꯂꯦꯛꯊꯈꯤ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯄꯥꯜꯇꯝꯅ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯃꯐꯝ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕꯅꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯦꯛꯇ ꯏꯟꯊꯩ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗꯨ ꯎꯛꯂꯒ ꯇꯥꯏ ꯃꯃꯥꯏ ꯂꯩꯈꯠꯂꯛꯂꯒ ꯃꯤꯠꯇꯒꯤ ꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯏꯅꯝꯃ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯦ ꯏꯅꯝꯃꯗ ꯐꯪꯂꯝꯂꯕꯗꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯋꯥꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯒꯗꯕꯅꯤ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯅꯝꯃꯗ ꯂꯥꯟꯈ꯭ꯔꯕꯒꯦ 이놈아 아득한 마와이크야 이질리 와니보 아스무나 칼봉 탄마
ꯄꯣꯛꯅꯐꯝ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯈꯣꯡꯗꯥꯐꯝ ꯄꯤꯗ꯭ꯔꯕ ꯍꯦ ꯑꯗꯨꯋꯥꯏꯗ ꯆꯀꯠ ꯆꯀꯠ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯈꯧꯔꯤ ꯄꯥꯏꯗꯨꯅ ꯏꯜꯂꯦꯗꯅ ꯏꯕꯦꯝꯃ ꯅꯪꯁꯤ ꯏꯀꯥꯏꯕꯁꯦ ꯌꯥꯝ ꯈꯪꯗꯦꯅꯦ ꯁꯨꯝꯆꯤꯠꯅ ꯀꯜꯂꯒ ꯇꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯎꯐꯨꯜ ꯇꯩꯔꯕ ꯃꯐꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯏ ꯃꯅꯝ ꯑꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯊꯟꯇ ꯏꯀꯥꯏꯖꯩ ꯏꯃꯨꯡ ꯑꯁꯤꯕꯨ ꯈꯥꯏꯕꯨꯡ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯏꯒꯤ ꯃꯔꯤꯕꯨ ꯈꯪꯉꯨ ꯇꯛꯇꯦ ꯍꯦꯛꯇ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯐꯪꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯀꯣ ꯏꯅꯝꯃ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯄꯦꯟꯗꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯥꯅ ꯍꯦꯛ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯑꯣꯏꯔꯤ ꯄꯦꯟꯖꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯊꯣꯛ ꯍꯥꯏꯖꯩ ꯁꯤꯃꯉꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤꯅ ꯌꯨꯝꯁꯤ ꯆꯪꯉꯛꯑꯔꯣꯏ ꯄꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯁꯤꯗ ꯊꯣꯛꯅꯕ ꯑꯩꯅ ꯁꯤꯟꯕ ꯐꯅꯅꯤ ꯋꯥꯈꯜꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯏꯊꯣꯛꯂꯨꯁꯤꯔ ꯈꯪꯗꯦꯗ ꯃꯃꯥꯏ ꯂꯩꯇꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯪꯉꯤ ꯊꯣꯡꯒꯥꯜꯗꯅꯤ ꯆꯥꯎꯕꯁꯨ ꯍꯦꯛ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯐꯤꯕꯝ ꯑꯃꯗ ꯀꯞꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯏ ꯃꯗꯨꯗ ꯏꯉꯛꯉꯛꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯀꯔꯤ ꯃꯇꯧꯅꯣ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯐꯤꯅꯔꯒ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯥꯏꯌꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯃꯥꯅ ꯅꯪꯕꯨ ꯍꯪꯂꯤꯕꯅꯤ ꯏꯆꯥꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯅꯃꯥꯅ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀ ꯂꯩꯈꯣꯗꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯣꯔꯦꯟ ꯏꯄꯥ ꯊꯤꯜꯂꯨ ꯍꯥꯏꯔꯕꯁꯨ ꯊꯤꯟꯒꯦ ꯄꯥꯕꯨꯡ ꯅꯆꯥ ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯒ ꯑꯩꯒ ꯃꯔꯤ ꯄꯨꯝꯕ ꯇꯠꯅꯔꯦ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯍꯔꯥꯎꯕꯤꯒꯅꯨꯀꯣ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯃꯐꯝꯁꯦ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯏꯆꯥꯒꯤ ꯌꯨꯝꯅꯤꯅꯦ ꯃꯁꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯃꯆꯜ ꯂꯩꯕ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯂꯥꯡꯂꯦꯟ ꯆꯦꯟꯈ꯭ꯔꯤ ꯆꯥꯎꯕꯅ ꯂꯥꯡꯂꯦꯟ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤꯅꯦ ꯅꯪ ꯑꯗꯨꯕꯨ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ ꯃꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯃꯤꯀꯨꯞ ꯑꯃꯗꯤ ꯌꯦꯡꯖꯍꯧꯏ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯌꯨꯝꯁꯤꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯃꯌꯨꯝ ꯇꯝꯅ ꯇꯍꯥ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯟꯅ ꯀꯧꯏ ꯅꯤꯡꯊꯦꯝ ꯅꯆꯥꯅꯨꯄꯤꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯅꯆꯥꯅꯨꯄꯤꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯃꯍꯜ ꯍꯦꯛ ꯌꯦꯡꯊꯔꯨꯕꯗ ꯃꯈꯥꯗ ꯂꯩꯃꯍꯜꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯅ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯩꯃꯍꯜ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯗꯨꯅ ꯃꯀꯣꯛꯇ ꯈꯔ ꯈꯤꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯂꯩꯃꯍꯜ ꯋꯥꯈꯜ ꯇꯥꯔꯛꯏ ꯆꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯇꯞꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤ ꯇꯞꯅ ꯐꯃꯨꯡꯗꯨꯗ ꯃꯥꯕꯨ ꯐꯝꯊꯍꯜꯂꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯣꯏꯗꯅ ꯅꯃꯥꯏꯒꯤ ꯄꯥꯞ ꯄꯨꯒꯅꯤꯀꯣ ꯅꯪ ꯏꯆꯥꯗꯣ ꯀꯞꯂꯒ ꯆꯠꯈꯤ ꯍꯥꯏꯌꯣ ꯀꯩꯗꯧꯕ ꯌꯧꯅꯈꯤ ꯅꯆꯥꯅꯨꯄꯥꯅ ꯅꯆꯥꯅꯨꯄꯤꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯏꯆꯥꯗꯣ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕ ꯌꯥꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥꯗ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦꯅꯦ ꯃꯈꯥꯗ ꯇꯥꯔꯤꯕ ꯆꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯎꯏ ꯃꯁꯤꯗ ꯆꯥꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯂꯩꯃꯍꯜ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯤ ꯑꯣꯏꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯑꯃꯠꯇ ꯃꯍꯥꯛ ꯇꯝꯕ ꯉꯝꯖꯗ꯭ꯔꯤ ꯃꯍꯥꯛ ꯀꯞꯄꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛ ꯀꯞꯄꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯤ ꯀꯞꯂꯨꯅꯨꯁꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯣꯛꯁꯤ ꯂꯩꯃꯍꯜ
ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯆꯥꯎꯕꯅ ꯅꯪ ꯍꯤꯞꯄꯨꯀꯣ ꯑꯩ ꯆꯥꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯊꯃꯣꯏꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯆꯥ ꯃꯃꯧꯅ ꯃꯤꯔꯥꯏꯕꯤꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯂꯤ ꯑꯔꯨꯕꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯅ ꯌꯥꯝꯅ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡꯅꯤ ꯉꯥꯡꯁꯛꯂꯤꯕ ꯃꯅꯦꯝꯅ ꯅꯥꯔꯤꯕ ꯀꯥꯏꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗ꯭ꯔꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯂꯨꯗ꯭ꯔꯤ ꯑꯍꯤꯡꯗꯨꯗ ꯂꯩꯃꯍꯜ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯗꯨꯗ ꯆꯥꯎꯕ ꯇꯧꯐꯝ ꯈꯪꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯩ ꯃꯃꯥ ꯂꯩꯃ ꯀꯔꯤꯁꯨ ꯇꯧꯔꯤꯁꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯁꯤ ꯇꯞꯅ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯠꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯥꯛꯅꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯔꯛꯇꯨꯅ ꯂꯩꯃꯍꯜ ꯇꯨꯝꯊꯈ꯭ꯔꯤ ꯍꯟꯗꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯆꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯕ ꯆꯠꯂꯤ ꯃꯥꯅ ꯈꯪꯖꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡꯗ ꯃꯗꯨꯕꯨ ꯐꯖꯅ ꯐꯨꯠꯂꯤ ꯑꯔꯨꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯀꯨꯅ ꯆꯥꯛꯈꯨꯝꯗ ꯃꯩꯒ ꯍꯧꯗꯨ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯦ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯆꯥꯛꯈꯨꯝꯗ ꯍꯦꯛꯇ ꯆꯪꯂꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯄꯥꯕꯨꯡꯕꯨ ꯏꯔꯨꯖꯕꯤꯔꯕ꯭ꯔꯣ 이루디 루지다. 히닥 마나 khara 풋버니. 나마시 ngarang hingda anabu hinjilak. 이루자다네 hekta sakhumda sangba yabrada. Sakhum kaisa loina mangba tari. Asumna mathongram khangdaba amang asin naidaba panging tingba panglei marebasya. Ai lari khedi khak yaro. Hidak to put ke haibasu aingon haiba kaidoke. Aingon dadi karimta hairo. Aduga ai bu suningdabi. Mani makugi siba tawningdabi hekta tahandoiba. Imo ibema. Ipana khara hathuna tawkre he. Ngasidi nang nakuda sawrano. Ngasina ngasi oikre pabong. Matungda ek irujadana chakum changlamlaba aina kaidoge. Chamot pahingda mahingdu punsido ai yam hainade. Hoi sawranu. Asi haiduna mana phutnaba hidak mahidu khuzai amada phajana sumthoktun haidokle. Madubu magi nupigi manakta pusinduna. Mama hidak mahini se. Sikhra thaksinsi. Ai thakningde. Nangbu thakningde hainune. Ngarang hing nangna anaba henjilakpududa ai kaya waki. Madu phanabani se khara thaksinsi se hairaga namdana khara pithai. Laimahal na maureibabu yengduna. Makhoi baba nang mayamna waharabrane. Kari wadoino ai karisu wade. Nangbune hana phanam honasi ai karisu wade. Nangi matawse ai yengba ngamdre. Ai karisu tawdi haibani awabasu leite. Ai gine nangda anabasi pharaga loire. Somdara langlen mabukning nungsina nahan kaiga mataw manadaba masida ungduna dumak leiri. Hembana mahagi nupigi mataw tuda hangi. Nang mo kayo kilanglen. Karang digini nangna asumna ungdun leirik-libasi. Imadabu kaya yam na masang among dabado. Ay koy ni ang tasalusi ay bra. Chatpay hati. Mapamaduda. Ay kikundabang amata leitre. Chatpay hati. Ingangang na. Karino nang naharibado mo. Makoy na yay. Nupigi mapoksa. Asum na tuwan mo oye ko. Asum yam na tuwan ma. Ay yam kapning. Ay pukning yam na nungsi. Ado kay daw nagib. Ay ngunda may eksin at tatamusin. Nanglan. Ay ngunda mo tahayo. Ipahamlamdam ni hayo na. Haraw na. Kung tangjin mangampagi. Bagal tong na ay ngunda laytri. Ay ko'y ina mo do. Pabuk yam na pati. Bahag yam pati. Bahag na. Ay ko'y tasaw lay na sungkri. Tasaw na. Matsalay po husik kinong sinidri. Anaba ima. Lari pa pabok. Makoy anina amat na nung sinidri. Handa pa umayang-idri. Kaino rin ang naharibisi mo. Dupi na dupi mo handa na yan pa. Dupi na dupi on pa. Masibong karamas sasatnon. Ayam na pin. Ngayag sa umagi, nanguna pangangang buhay naman nita. Hinasukan si ganusik. At hubada nang ngayso, imagi mo nang nasan na matawsi. Mapamunta ay sat iyadre. Mapamundu ka ay gahusik. Mari amat lay na tre. Nang mutum na hayno ba? Imapabo. Hausu hinglida na. Makoy tayay. Mamaw nupi na hanayang midrabada jaw ba manoy na magi nupigi panik mabimarul ado yanakamaning aduda suri. Magi nupigi panik sui haibagi magi mapam na ikay basulay ni. Adubo, minu kraga kari kan kini haynadi kali.
Mahak maningduda suri. Yumgi thongnau adudagi Arubina makuna maningna tawribadu ui mathamoida mumondong-sai. Susu, nangi nupigi phi phanek sububu kaidawi haibage. Onthoknasu luna ningzaba zatniko. Nangi nupi yunga nupi malmisa. Is luna sanaga tawzariba. Hannaga yengloiba. Taw ngapliba makai nang hek seba tawbiyo. Saibidu hek lai mandingda saubana phanek sudu lairibadu hek ui maduda sangsindu hekta hairui. Ipan phanek suriro. Sauba khangpre khangi yengthokduna. Namabuki amot mapi amani sumsubani. Phai subiyo aduni kaini nupa haise. Nupigi phanek thengliba nupa do mado tangkai siba hairibase. Adugumbaduni tawthorokpa thabakpu moigumna tawthorokpa thabakpu kayam yamna hoyong chadoino. Masi aigidi tawdaba yadabanini. Aigi nupina phamungda naduna kundu laikri. Mabu yengsinbinaba ainatana kanasu leitini bema. Mina ibu tangkai sibani haigera hairura. Mapuroiba ma oina masi aina tawdaba yadaba ithawni. Ho phaiye phai haizabani aidi ipan manghaire kaino lemjare yam lemjare phajare othokna. Bema nangisi sida aibu khanna bawbu laklibra. Nasadi ipan aidi Arubibu unaba laksabani. Tat haibi longdam sawi takhoi asibu karam haina sarakpa miyoinune. Mana mapunna saktaminai haibiduni. Is wahi wata phawdi. Arubi masu loina taribani tabada waraduna makokto thongnawdagi lingthoktuna hai. Chaibi laklabadi ko imungda changakpa yadro. Aduda warem ngangdu laido nangbu tandro. Aise lai hita chango. Haima nang laiboire. Noigi nakuna phanek surammasida thajayena aduk yenglambanida. Nangse kanadaba yam tawi kok chango. Hoi changagi. Thongnawdu satnamuk lonsinki saibi imungda changlei. Arubidi yengduna hai. Noina laktuna wariga sadobuga ai talabani ko. Lumbaga tadogi tawduna aduk laiba mayam asinabako. Taninglaga tajasano kaisu tawroi. Ai lairibasidi. Ho nangnane adumna hairiba. Aidi wa ngangbada lakak yam tawida. Dong hekta ngangu kaidoge. Ai lairigayda nangi natuna matek haloi. Nade. Noigi namagi anabadubu karam tawkrage. Nakuna phaneka sohuribasibo. Phate kari laina sangnanu khangni. Asoina nabasibo. Bima husik endum hinjeli khangaba. Hanadi nungaidraduna khari yengsilambani. Hausiti yadre. Thawoi tawbamsu yawi. Nababu asok kuin naba. Hanna phawa yengdre hausikti ai. Hausik phawba anaba phadre haiba. Noina masina nadra laireklibase kayam kuire kaino. Naribani do haida laireklibase phana kuire. Bima magisi chumna naba oiroi. Kum laina naba haibado soida oirani. Ha kum laina naba haiba. Madunatana kari oidorige. Chumna naba oirabadi nahana nabase pharani haiba natro. Hoi chumi. Phaba kauba ngamdana asum nadu laire. Yamnasu henjileba. Chaibi aidi khaluraga sum kisileda. Kijribadi kaino ayoisu kini bema. Kananabu sumaina bahunagi. Mabu sumaina sum hinghanduna thamase. Aingonda yamna karakpa haibadu oigadawi. Ai kaidobu tai. Ai kaidobu tage hausikti. Adudi aisu khangde madumadi nanu wakhan muna khanba tadro. Noi nupaga nabani phajana hek wakhanau. Hoi horen ma thabak halaklaga ai wase hekta hairage. Sauba phi phanek suba loiraduna phajana irujathokne. Arubi sakda thawoi haidon thunglamne. Thonglubi sakamta. Makoi pijanabagidamukta aina khusin khuyasu khai sak aduk thongadaba nate. Aina sum tawibasida makoi naw zawbam yauri. Asi hanubisi nare han tawribase. Masi masu tawshingaribaniba. Imungi tabaksinse tawba tanbadagi thawoi asingaribani. Peleda ai yengi bausik. Ai suni hausikti phainiyungna ai yengtaloidabani. Sauba masado phajana irujathokle aduga sakhumna sangduna chak thongba haugatle. Magi nupina chanaba haiduna mairen khara amasu champhut putpire asumna magi nupigidamakta mahangna thabak kaya ama tawbire. Nungthilni laimalba amukta irujathokpige haina khalle. Mapal thoktuna irujathokpadi yaroidabanina imungda ising honjili. Madubu Arubina uraduna haisai.
ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯄꯪꯍꯣꯟꯗ ꯍꯣꯟꯖꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ? ꯃꯇꯨꯡꯗ ꯏꯟꯅꯩ ꯑꯗꯨꯒꯤ ꯍꯦꯛ ꯌꯦꯡꯂꯨꯏ ꯂꯩꯃꯍꯜꯕꯨ ꯐꯅꯦꯛ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯐꯖꯅ ꯁꯦꯠꯄꯤꯔꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯐꯗꯤ ꯑꯗꯨꯅ ꯏꯁꯤꯡꯗꯨ ꯂꯨꯞꯂꯒ ꯈꯔ ꯁꯨꯝꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯠ ꯅꯥꯟꯊꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏ ꯅꯁꯥꯁꯦ ꯏꯔꯨꯖꯗꯕ ꯀꯨꯏꯕꯒꯤ ꯅꯞꯄꯗ ꯌꯥꯗ꯭ꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯇꯧꯊꯣꯛꯂꯕꯗꯤ ꯌꯥꯔꯦꯗꯅ ꯁꯦ ꯈꯨꯠꯁꯤ ꯊꯥꯡꯒꯠꯁꯤ ꯐꯖꯅ ꯂꯨꯊꯣꯛꯁꯤꯁꯦ ꯉꯁꯤꯗꯤ ꯃꯗꯨꯕꯨ ꯎꯔꯒ ꯑꯌꯤꯡꯕꯤ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯃꯤꯠꯁꯤ ꯎꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯅꯥꯈ꯭ꯔꯦ ꯑꯁꯨꯛ ꯃꯤꯠ ꯅꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃꯤꯠ ꯆꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯤ ꯅꯤꯡꯊꯦꯝ ꯊꯕꯛ ꯍꯜꯂꯛꯏ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ ꯍꯥꯏꯕ ꯅꯪꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯣꯏꯅ ꯃꯥꯒꯤꯁꯦ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕ ꯍꯣꯏ ꯅꯪꯁꯨ ꯑꯝꯇ ꯈꯟꯅ ꯌꯦꯡꯉꯨꯅꯦ ꯆꯨꯝꯅ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯅꯥꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯣꯏꯅ ꯃꯥꯁꯤ ꯅꯥꯔꯛꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯕ ꯉꯝꯗ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯀꯣ ꯀꯨꯝ ꯂꯩꯅꯥ ꯀꯥꯏꯅ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯗꯨꯒ ꯅꯪꯅꯦ ꯃꯈꯣꯏꯒ ꯄꯥꯛꯅ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡꯅꯒ ꯄꯥꯈꯣꯟ ꯁꯤꯔꯛꯂꯕꯁꯨ ꯉꯝꯂꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏ ꯃꯈꯣꯏꯒ ꯁꯝꯖꯤꯟꯅꯔꯨꯅꯨꯀꯣ ꯍꯣꯏ ꯃꯄꯨꯔꯣꯏꯕꯅꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯔꯨꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯈꯔ ꯂꯥꯞꯂꯞꯅ ꯂꯦꯞꯄꯤ ꯆꯥꯎꯕꯅ ꯇꯞꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯁꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯅꯤꯕ ꯆꯪꯂꯛꯂꯤꯕꯅꯦꯅ ꯈꯜꯂꯨꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯄꯥꯅ ꯁꯨꯝ ꯍꯪꯕꯅꯤ ꯏꯄꯥꯅ ꯍꯥꯏꯕꯗ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤꯁꯦ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯅꯥꯕꯅꯤ ꯆꯨꯝꯅ ꯁꯨꯝ ꯅꯥꯕ ꯑꯣꯏꯔꯒꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯕ ꯐꯕ ꯉꯝꯗꯅ ꯅꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤꯅꯦ ꯁꯣꯏꯗꯅ ꯐꯈꯤꯅꯤ ꯐꯔꯔꯣꯏ ꯐꯕ ꯀꯧꯕ ꯂꯩꯔꯣꯏ ꯇꯁꯦꯡꯅꯗꯤ ꯀꯤꯖꯩ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯀꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯥꯕꯨꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯔꯨꯏꯁꯦ ꯑꯃꯨꯛ ꯂꯧꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ ꯏꯃꯥꯁꯤꯅ ꯍꯦꯛ ꯐꯔꯛꯄꯒ ꯑꯃꯨꯛ ꯄꯨꯟꯁꯤ ꯉꯁꯤꯗꯒꯤ ꯄꯥꯕꯨꯡ ꯏꯃꯥꯒ ꯇꯣꯉꯥꯟ ꯆꯥꯕꯤꯔꯣ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯁꯤꯜꯗꯨꯃꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯂꯦ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯈꯥ ꯑꯁꯨꯝꯅ ꯇꯥꯔꯛꯏ ꯄꯥꯕꯨꯡ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯃꯥꯁꯤꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯒꯤꯗ ꯍꯥꯏꯕꯅꯤ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯁꯤ ꯏꯃꯥꯒꯤ ꯂꯥꯏꯅꯥꯁꯦ ꯇꯁꯦꯡꯅ ꯑꯩ ꯀꯤꯖꯩꯌꯦꯕ ꯑꯃꯨꯛ ꯂꯧꯅꯔꯛꯑꯦꯅ ꯈꯜꯂꯣ ꯑꯁ ꯇꯨꯕꯨ ꯆꯨꯡꯉꯦ ꯑꯩꯗꯤ ꯆꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯁꯤꯗ ꯑꯁꯣꯝꯒꯤ ꯀꯥꯆꯤꯜ ꯑꯁꯤꯗ ꯂꯩꯔꯪ ꯍꯦꯛ ꯑꯣꯏꯔꯣ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯉꯥꯟꯅ ꯆꯥꯕꯤꯔꯣ ꯄꯥꯕꯨꯡ ꯁꯥꯎꯕ ꯌꯥꯗꯦ ꯃꯁꯤꯅ ꯇꯨꯡꯗ ꯐꯗꯣꯏꯅꯤ ꯆꯥꯎꯕꯅ ꯇꯞꯅ ꯏꯆꯥꯒ ꯏꯃꯧꯒꯅ ꯄꯥꯝꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯆꯥꯕ ꯇꯥꯕꯅꯤꯗꯅ ꯑꯗꯨꯅꯤꯗꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯈꯔꯁꯨ ꯌꯥꯅꯁꯦꯕ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯄꯨꯁꯤꯜꯂꯛꯂꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤꯗ ꯄꯥꯈꯣꯟ ꯁꯤꯕꯁꯨ ꯇꯣꯛꯄꯤꯔꯣꯀꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯥꯎ ꯀꯣꯜꯂꯤꯛ ꯈꯔ ꯈꯟꯗꯣꯛ ꯂꯥꯎ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏ ꯃꯤꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯃꯥꯕꯨ ꯑꯩꯅ ꯊꯥꯕꯨꯡ 10 ꯆꯨꯞꯅ ꯋꯥꯅ ꯂꯧꯄꯨꯖ ꯇꯥꯏꯕꯪꯗ ꯈꯣꯡꯊꯥꯍꯟꯈꯤꯕꯒꯤ ꯃꯍꯩꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯩꯃ ꯅꯆꯥꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯏꯆꯥ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯃꯛꯅ ꯄꯣꯛꯄ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯏꯆꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯃꯃꯥ ꯃꯄꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯃꯁꯤꯕꯨ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤ ꯅꯪ ꯑꯩꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯁꯤ ꯃꯈꯣꯏꯗꯗꯤ ꯐꯪꯗꯕ ꯑꯣꯏꯁꯅꯨꯀꯣ ꯄꯨꯟꯁꯤꯁꯦ ꯏꯁꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯑꯩ ꯋꯥꯔꯧꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ ꯐꯔꯦꯁꯦ ꯃꯈꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ
ꯇꯣꯡꯉꯅ ꯆꯥꯎ ꯍꯥꯏꯔꯕꯅꯤꯅ ꯆꯥꯕ ꯇꯥꯔꯦ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯅꯤꯡꯊꯦꯝꯒ ꯑꯔꯨꯕꯤꯒꯅ ꯀꯣꯜꯂꯤꯛ ꯈꯟꯗꯣꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯄꯨꯈꯝ ꯑꯁꯤꯃ ꯂꯩꯔꯦ, ꯇꯦꯡꯀꯣꯠ ꯑꯁꯤꯃꯅꯦ, ꯆꯐꯨꯒ ꯎꯌꯥꯟꯒ ꯏꯁꯤꯡ ꯈꯨꯖꯥꯏꯁꯦ ꯑꯃꯇꯪꯅꯤ, ꯑꯃꯒ ꯍꯥꯞꯁꯤ꯫ ꯑꯃ ꯂꯩꯔꯤꯗꯣ ꯐꯝꯃꯜꯂꯕꯅꯤ, ꯑꯗꯨ ꯈꯛꯇ ꯄꯤꯈꯣ, ꯀꯔꯤꯒꯤ ꯑꯅꯤꯅꯣ? ꯃꯈꯣꯏꯅꯤ ꯁꯨꯔꯤꯁꯤꯗꯤ ꯈꯨꯖꯥꯏꯗꯨꯗ ꯏꯁꯤꯡꯗꯣ ꯄꯨꯟꯅ ꯊꯛꯃꯤꯟꯅꯁꯅꯤ, ꯀꯔꯤꯒꯤ ꯑꯅꯤ? ꯇꯦꯡꯀꯣꯠ ꯑꯃꯁꯤꯁꯨ ꯑꯩꯒꯤꯅꯤ, ꯑꯗꯨꯝ ꯄꯤꯕꯤꯔꯕꯅꯤ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯍꯣ ꯃꯈꯣꯏ ꯇꯥꯆꯧ, ꯃꯈꯣꯏ ꯑꯅꯤꯗꯤꯅꯦ ꯑꯃꯠꯇ ꯑꯣꯏꯕꯅꯦ, ꯅꯄꯥꯁꯤꯅ ꯅꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯈꯝ ꯑꯅꯤꯒ ꯄꯤꯗꯣꯏꯁꯦ ꯄꯨꯈꯝ ꯑꯃꯇꯪꯗ ꯆꯥꯛꯀ ꯆꯥꯃꯤꯟꯅꯈꯤꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯍꯣꯏ ꯍꯣꯏ ꯌꯥꯔꯤꯁꯦ, ꯁꯤꯈꯛ ꯍꯦꯛ ꯄꯤꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯛꯈꯩꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯏꯗꯨꯗ ꯍꯦꯛꯇ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏ, ꯄꯥꯕꯨꯡ, ꯁꯤꯗ ꯀꯣꯜꯂꯤꯛ ꯂꯩꯔꯦ, ꯁꯤꯅ ꯌꯥꯅ ꯌꯥꯅꯕ ꯍꯦꯛꯇ ꯇꯧꯔꯣ꯫ ꯏꯃꯥꯅ ꯅꯥꯝ ꯐꯠꯇ꯭ꯔꯤ ꯐꯥꯎ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤꯗ, ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯔꯨꯕꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯤꯖꯩ, ꯑꯗꯨꯒꯤꯅꯤꯀꯣ ꯄꯥꯕꯨꯡ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯃꯤ ꯑꯃꯠꯇꯅ ꯐꯖꯅ ꯍꯥꯏꯅꯗ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯂꯤꯕꯗꯤ ꯑꯃꯨꯛꯇꯣꯏꯕ, ꯑꯗꯨꯒ ꯐꯕꯁꯨ ꯉꯝꯗꯕ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ, ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯩ꯫ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯤꯗꯅ, ꯅꯃꯧ ꯅꯨꯄꯤꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ꯫ ꯔꯨꯕꯤ, ꯊꯣꯛꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯒ ꯂꯩꯃꯍꯜꯒ ꯃꯤꯠꯀ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏꯔꯤ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯂꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯠꯄꯤꯔꯛꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯗꯅ, ꯅꯪꯅ ꯋꯥꯏ ꯁꯪꯅ ꯅꯅꯤꯡꯇꯝꯅ ꯍꯤꯡꯕꯗꯨꯕꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯣ ꯍꯧꯖꯤꯛꯇꯤ ꯐꯪꯖꯔꯦ, ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕꯤꯕꯒꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯅ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯅꯤ? ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯁꯦꯡꯕ? ꯑꯁꯦꯡꯕꯒꯤ꯫ ꯃꯈꯣꯏ ꯇꯥꯆꯧ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅꯖꯩ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯦꯞꯇꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯁꯨ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯃꯁꯥꯁꯨ ꯈꯔꯗꯤ ꯁꯣꯛꯆꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯣꯠꯅꯖꯩ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯂꯩꯃꯍꯜ ꯑꯅꯥꯕꯃꯨꯛ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ, ꯅꯃꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ, ꯑꯋꯥꯡꯒꯤ ꯃꯥꯏꯕ ꯃꯪꯒꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣꯕ꯫ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ? ꯃꯥꯏꯕ ꯀꯧꯔꯁꯨ ꯀꯩꯅꯣ, ꯑꯩ ꯉꯝꯃꯣꯏ꯫ ꯅꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯒꯅ ꯄꯥꯕꯨꯡꯅ ꯀꯣꯛ ꯀꯧꯔꯨꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯅꯃꯥ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯃꯥꯕꯨ ꯍꯨꯟꯗꯣꯛꯅꯤꯡꯗ꯭ꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯧꯔꯒꯅꯨ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯔꯨꯕꯤꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ ꯂꯩꯕꯅꯤ, ꯏꯄꯥꯝꯗ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯌꯦ, ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕ, ꯃꯈꯣꯏ ꯇꯥꯆꯧ ꯆꯠꯂꯁꯤꯔꯥ? ꯑꯧ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ꯫ ꯆꯥꯎꯕ ꯃꯊꯃꯣꯏ ꯆꯥꯛꯅ ꯂꯩꯍꯧꯏ꯫ ꯃꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯃꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯂꯤꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯜꯂꯒꯦ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯃꯍꯜ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯅ ꯄꯥꯈꯠꯆꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯍꯥꯛ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯕꯕꯥ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯇꯕ ꯃꯥꯜꯂꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯂꯩꯃꯍꯜ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯆꯥ ꯏꯃꯧ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤꯅꯦ ꯃꯈꯣꯏ ꯕꯕꯥ꯫ ꯏꯆꯥ ꯏꯃꯧꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯜꯂꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯂꯝꯒꯦ꯫ ꯁꯦ, ꯅꯁꯥꯒ ꯅꯃꯧꯒꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯆꯥꯎꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯒ ꯃꯃꯧꯒꯕꯨ ꯀꯧꯕ ꯆꯠꯂꯤ꯫ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯀꯣꯀꯣꯛ ꯊꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯤꯡꯊꯦꯝ, ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯎꯅꯦ꯫ ꯅꯤꯡꯊꯦꯝ, ꯅꯃꯥꯁꯤ ꯀꯔꯤꯅꯣꯝ ꯇꯧꯈ꯭ꯔꯦ, ꯅꯈꯣꯏꯕꯨ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ꯫ ꯇꯥꯕ꯭ꯔꯥ ꯅꯤꯡꯊꯦꯝ?
ꯅꯤꯡꯊꯦꯝꯗꯤ ꯇꯥꯗꯈꯩ ꯀꯟꯅ ꯇꯨꯝꯂꯤ ꯑꯔꯨꯕꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯤ ꯁꯥꯎꯅꯤꯡ ꯍꯦꯛꯇ ꯂꯥꯎꯏ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯧꯁꯦ ꯁꯥꯏꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯍꯤꯡꯁꯤꯗꯤ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯏꯁꯤꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏꯅꯦ ꯅꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯅꯦ ꯁꯤꯔꯝꯗꯥꯏꯒꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯇꯨꯝꯃꯤꯌꯦ ꯇꯨꯝꯃꯤꯀꯥꯟ ꯍꯧꯗꯣꯛꯄꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯑꯁꯥꯎꯕꯤꯅꯤ ꯄꯥꯕꯨꯡ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯆꯥꯎꯕ ꯃꯈꯥ ꯇꯥꯅ ꯀꯧꯕ ꯉꯝꯗ꯭ꯔꯤ ꯎꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯂꯩꯃꯍꯜꯅ ꯍꯪꯉꯤ ꯂꯥꯛꯍꯧꯔꯕ꯭ꯔꯥ ꯅꯁꯥꯒ ꯅꯃꯧꯒ ꯂꯥꯛꯍꯧꯔꯕ꯭ꯔꯥ ꯃꯃꯥ ꯏꯆꯥꯗꯣ ꯇꯨꯝꯂꯤ ꯃꯥꯜꯂꯦ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯒꯦ ꯍꯌꯦꯡ ꯎꯅꯔꯣ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤꯅꯦ ꯍꯌꯦꯡ ꯎꯅꯔꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕꯗ ꯏꯁꯥꯒꯤ ꯃꯁꯛꯇꯣ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯂꯩꯃ ꯏꯁꯥ ꯂꯥꯡꯂꯦꯟꯒꯤ ꯃꯁꯛꯁꯨ ꯎꯕ ꯐꯪꯗ ꯑꯩꯗꯤ ꯆꯠꯄ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯥ ꯂꯥꯡꯂꯦꯟꯕꯨꯗꯤ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯛꯎꯀꯣ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯥꯈ꯭ꯔꯤꯕ ꯁꯝꯕꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯨꯗꯦꯛꯄꯤꯔꯛꯑꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯏꯆꯥ ꯏꯃꯧꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤꯅꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯗ꯭ꯔꯦ ꯂꯩꯃ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯗꯧꯕ ꯇꯧꯔꯛꯂꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯤ ꯇꯞꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯂꯩꯃꯍꯜ ꯃꯥꯒꯤ ꯐꯤꯕꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯈꯪꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯆꯠꯄ ꯇꯥꯔꯦ ꯃꯈꯣꯏ ꯕꯕꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯉꯛꯇꯨ ꯁꯠ ꯍꯥꯏꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯩꯃ ꯃꯃꯥ ꯂꯩꯃꯍꯜ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯩꯃꯍꯜ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯂꯕ꯭ꯔꯥ ꯁꯦ ꯑꯃꯨꯛꯇ ꯃꯤꯠ ꯄꯥꯡꯉꯣ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯧꯕ ꯇꯥꯗꯅ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩ ꯏꯊꯟꯇ ꯊꯝꯂꯝꯂꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯪꯕꯨ ꯂꯩꯃꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯂꯩꯃꯍꯜ ꯃꯍꯥꯛꯇꯤ ꯁꯤꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯇꯦꯡꯊꯥ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯩꯃ ꯑꯁꯨꯝꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯔꯨꯕꯤꯅ ꯇꯥꯔꯦ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯍꯥꯏꯖꯩ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡꯅ ꯂꯥꯎꯅꯦꯡꯗ ꯀꯧꯈꯠꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯁꯤ ꯁꯤꯔꯤꯕ ꯖꯥꯠꯂꯥ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯑꯩꯈꯣꯏ ꯇꯥꯆꯧ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯄꯥꯕꯨꯡꯁꯦ ꯀꯟꯅ ꯀꯞꯄꯛꯏ ꯇꯥꯔꯤꯕ꯭ꯔꯣ ꯁꯤ ꯑꯃꯨꯛ ꯊꯥꯒꯠꯂꯣ ꯀꯩꯗꯧꯔꯕꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯆꯣꯏꯔꯣꯜ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯥꯎꯔꯕꯅꯦ ꯃꯥ ꯊꯣꯛꯄ ꯂꯧꯖꯅꯨ ꯅꯪꯁꯨ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯁꯤꯗꯕꯣ ꯑꯍꯤꯡꯁꯤꯗꯕꯨ ꯍꯦꯛꯇ ꯀꯞꯂꯒ ꯂꯥꯎꯋꯦ ꯍꯥꯏꯕ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯨꯝꯃꯦꯀꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯁꯣꯝꯗꯅ ꯆꯥꯎꯕꯗꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯅꯣꯡꯉꯥꯜꯂꯦ ꯑꯔꯨꯕꯤꯒ ꯅꯤꯡꯊꯦꯝꯒ ꯃꯃꯥ ꯁꯤꯔꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯑꯩꯅ ꯉꯔꯥꯡ ꯈꯜꯂꯤꯕ ꯄꯥꯕꯨꯡꯒꯤ ꯈꯨꯀꯞꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ ꯏꯃꯥ ꯁꯤꯕꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯅꯕꯨ ꯇꯥꯁꯤꯜꯂꯨꯗꯦ ꯑꯍꯤꯡꯗꯨꯗ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯀꯟꯅ ꯇꯨꯝꯂꯤ ꯑꯗꯨꯗ ꯑꯩꯅ ꯇꯨꯝꯂꯤ ꯈꯣꯠꯂꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯦꯛꯇ ꯀꯞꯂꯛꯄꯒꯤ ꯋꯥ ꯑꯣꯏꯔꯦ
ꯏꯃꯥꯁꯤ ꯁꯤꯔꯕꯣꯏꯔꯦ ꯁꯤꯈꯤꯕꯁꯤꯅꯕꯨ ꯍꯦꯟꯅ ꯋꯥꯏ ꯁꯪꯂꯦꯗ ꯄꯥꯕꯨꯡꯁꯨ ꯃꯁꯥꯁꯤ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯅꯤ ꯍꯣꯏꯗ ꯅꯥꯔꯒ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯃꯤ ꯈꯔꯁꯨ ꯑꯁꯤꯕꯒꯤ ꯑꯗꯨꯛ ꯇꯤꯜꯂꯤ ꯑꯔꯨꯕꯤ ꯃꯗꯨꯗ ꯊꯋꯥ ꯁꯥꯗꯦ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯡꯒꯥꯜꯗ ꯂꯥꯡꯂꯦꯟꯈꯣꯏ ꯆꯪꯉꯛꯂꯤꯕꯗꯨ ꯎꯏ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯏꯁꯤꯡ ꯀꯣꯟꯗꯨ ꯊꯝꯂꯝꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄ꯭ꯔꯕꯞ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯦ ꯀꯗꯥꯏꯗꯅꯣ ꯅꯪ ꯂꯥꯛꯏꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯅꯈꯣꯡ ꯊꯥꯡꯗꯨ ꯂꯦꯞꯄꯣ ꯂꯥꯡꯂꯦꯟ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯄꯥꯝꯗ ꯆꯦꯜꯂꯛꯄꯅꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯪꯂꯛꯄꯅꯤ ꯑꯔꯨꯕꯤꯅ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯈꯣꯡꯒꯨꯜ ꯇꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯝꯃ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯄꯅꯦ ꯀꯅꯥꯒꯤ ꯏꯃꯥ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯍꯩ ꯅꯤꯡꯉꯣꯜ ꯍꯤꯡꯆꯥꯕꯤ ꯀꯅꯥ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯨ ꯇꯧꯔꯤꯅꯣ ꯅꯪꯒꯤꯗꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯦꯝꯕꯅ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯌꯨꯝꯁꯦ ꯂꯥꯡꯂꯦꯟꯒꯤ ꯍꯧꯔꯛꯐꯝꯅꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯗꯨ ꯂꯩꯇ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯆꯪꯂꯣꯏꯗꯣꯏꯅꯣ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯄꯥꯞꯂꯝꯁꯤꯡ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯁ ꯋꯥ ꯌꯥꯝꯅ ꯈꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯕꯨꯡꯁꯤꯗ ꯑꯁꯦ ꯈꯪꯉꯝꯃꯣꯏ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯐꯥꯎꯕꯤꯅꯤ ꯌꯥꯝ ꯉꯝꯕꯤꯅꯦ ꯍꯣꯏꯅꯦ ꯄꯨꯝꯅꯃꯛꯇ ꯑꯣꯏꯁꯅꯨ ꯃꯁꯤꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯤ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯊꯤꯡꯕꯒꯤ ꯍꯛ ꯀꯩꯁꯨ ꯂꯩꯇꯦ ꯏꯁ ꯌꯥꯝ ꯉꯝꯃꯤꯅ ꯌꯥꯝ ꯉꯝꯃꯤꯕ ꯊꯤꯡꯕ ꯉꯝꯕꯒꯤ ꯍꯛ ꯂꯩꯇꯦ ꯀꯥꯏ ꯅꯪ ꯃꯉꯥꯏꯔꯦ ꯍꯩ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯄꯨꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯎꯠꯀꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯏꯅꯝꯃ ꯅꯆꯥꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯄꯥ ꯏꯃꯨꯡꯒꯤ ꯃꯔꯤꯕꯨ ꯍꯦꯛꯇ ꯊꯥꯗꯠꯅꯕ ꯍꯣꯠꯅꯔꯤꯕ ꯏꯃꯥꯒꯤꯗꯃꯛ ꯏꯃꯥꯒꯤ ꯃꯣꯡꯐꯝꯗ ꯂꯩꯃꯅ ꯑꯃꯇꯪ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯄꯅꯦ ꯀꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯒ ꯃꯐꯝ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯊꯣꯛꯅꯗ꯭ꯔꯕꯅꯤ ꯀꯣ ꯃꯁꯤꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯕ꯭ꯔꯕ꯭ꯔꯠ ꯆꯠꯈꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯩꯗꯤ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯆꯠꯇꯕ ꯆꯠꯇꯕ ꯌꯥꯏ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯍꯦꯛꯇ ꯏꯟꯈꯤ ꯏꯅꯝꯃ ꯏꯅꯝꯃ ꯀꯧꯕꯤꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯅꯝꯃꯅꯣ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯗ ꯅꯠꯇꯦ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯔꯣꯏ ꯅꯝꯗꯨꯅ ꯍꯦꯛ ꯃꯈꯣꯏꯕꯨ ꯇꯥꯟꯈꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈꯤ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯅꯤꯡ ꯇꯝꯅ ꯐꯥꯎꯕ ꯃꯍꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯅꯤꯡꯉꯣꯜ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯆꯥꯎꯕ ꯁꯤꯈ꯭ꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯆꯥꯔꯛꯇ꯭ꯔꯦ ꯊꯛꯂꯛꯇ꯭ꯔꯦ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯄꯥꯕꯨꯡ ꯁꯪꯒꯣꯝꯅꯤ ꯁꯤ ꯈꯔ ꯊꯛꯆꯤꯟꯕꯤꯌꯨ ꯏꯄꯥ ꯊꯛꯅꯤꯡꯗꯦ ꯀꯩꯅꯣ ꯊꯛꯅꯤꯡꯗꯦꯕꯣ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯦ ꯍꯥꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ ꯏꯄꯥ ꯊꯛꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯊꯛꯀꯦ ꯍꯣꯔꯦꯟ ꯊꯛꯄꯒ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯊꯛꯀꯗꯕꯅꯤ ꯁꯦ ꯍꯧꯖꯤꯛꯃꯛ ꯊꯛꯑꯣ ꯏꯄꯥ ꯍꯣꯔꯦꯟ ꯊꯛꯀꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯁꯤ ꯀꯌꯥꯝ ꯉꯥꯡꯅꯗꯧꯔꯤꯗ ꯁꯠ ꯊꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯪꯒꯣꯝꯁꯤꯗꯅꯦ ꯅꯀꯣꯛꯇꯨ ꯍꯩꯊꯔꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯆꯥꯎꯕ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯂꯧꯏ ꯑꯗꯨꯒ ꯁꯪꯒꯣꯝꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯏꯅ ꯖꯨꯔꯣ ꯍꯩꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤ ꯌꯥꯝ ꯁꯥꯎꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯑꯁꯤꯕꯨ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯗꯁꯨ ꯅꯪꯒꯤ ꯅꯄꯥꯁꯤꯡ ꯇꯧꯔꯤꯕꯁꯦ ꯑꯝꯇ ꯌꯦꯡꯉꯨꯂꯥ ꯁꯤꯗꯕꯨ ꯀꯅꯥꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯂꯛꯏ ꯍꯥꯏꯔꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯇꯨ ꯅꯪꯒꯤ ꯅꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯁꯤꯜ ꯇꯤꯡꯅ ꯁꯪꯒꯣꯝꯁꯦ ꯊꯛꯅꯕ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯔꯤꯕ ꯁꯪꯒꯣꯝꯁꯦ ꯑꯩꯅ ꯊꯛꯑꯣ ꯍꯥꯏꯅ ꯄꯤꯕ ꯑꯗꯨꯒ ꯇꯨ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯊꯑꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡꯅ ꯀꯔꯤ ꯁꯪꯒꯣꯝꯕꯨ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯏꯕ ꯏꯄꯥꯅ ꯊꯛꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯊꯛꯅꯤꯡꯗ꯭ꯔꯕꯗꯤ ꯐꯖꯅ ꯊꯝꯃ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯄꯥꯕꯨꯡꯕꯨ ꯀꯌꯥ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅꯣ ꯊꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯄꯥꯕꯨꯡꯗꯤ ꯊꯛꯅꯤꯡꯗꯕꯅꯤꯅ ꯍꯩꯗꯣꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯑꯔꯨꯕꯤꯅ ꯀꯌꯥꯝ ꯇꯧꯔꯤꯅꯦ ꯃꯥꯒꯤꯁꯦ ꯌꯦꯡꯉꯣꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣꯕ ꯁꯤꯗꯩꯗꯤꯅꯦ ꯄꯣꯠꯅꯥꯝꯇ ꯄꯤꯖꯔꯣꯏ ꯁꯤꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯅꯕꯨꯛꯇꯣ ꯊꯜꯂꯛꯄ꯭ꯔ ꯌꯦꯡꯉꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯡꯊꯦꯝꯅ ꯅꯃꯧ ꯅꯨꯄꯤꯁꯤ ꯁꯥꯎꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯅ ꯁꯥꯎꯅꯕ ꯊꯕꯛ
ꯁꯨꯝ ꯇꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ? ꯏꯃꯥꯁꯨ ꯃꯉꯥꯏ ꯌꯥꯝ ꯇꯧꯃꯤꯅꯤꯅ ꯑꯩꯈꯣꯏꯁꯦ. ꯅꯤꯡꯊꯦꯝ, ꯅꯪꯅ ꯑꯩꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯑꯩꯕꯨ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ? ꯀꯩꯅꯣ ꯄꯥꯕꯨꯡ? ꯅꯃꯥ ꯅꯄꯥꯕꯨ ꯃꯁꯛ ꯈꯪꯗꯕ, ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯗꯨꯛ ꯍꯛꯄ ꯊꯃꯣꯏ. ꯅꯪꯅ ꯉꯁꯤ ꯀꯜꯂꯤꯕ ꯊꯃꯣꯏꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯈꯤꯅꯤ. ꯍꯦꯔ ꯄꯥꯕꯨꯡ, ꯑꯗꯨ ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨꯗ. ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯃꯥꯡꯒꯤ ꯂꯝꯕꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ. ꯏꯄꯥꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯅꯤ? ꯉꯁꯤ ꯑꯍꯤꯡ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯌꯥꯏ. ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ? ꯌꯥꯝ ꯁꯤꯅꯤꯡꯉꯕꯣ ꯄꯥꯕꯨꯡꯕꯣ? ꯌꯥꯝ ꯁꯤꯅꯤꯡꯗꯅ ꯁꯤꯈ꯭ꯔꯣ. ꯁꯤꯈ꯭ꯔꯣ ꯌꯥꯏ. ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ. ꯋꯥꯏ ꯁꯪꯉꯝꯇ ꯑꯩꯈꯣꯏ ꯂꯩꯍꯧꯒꯦ. ꯀꯔꯤ ꯊꯣꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯆꯥꯎꯕ ꯎꯡꯗꯨ ꯂꯩꯍꯧꯏ. ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯅ ꯍꯥꯏꯖꯩ. ꯃꯃꯥ, ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣꯅꯦ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁꯨꯝ ꯏꯊꯟꯇ ꯊꯝꯂꯝꯂꯤꯕ? ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯂꯣꯏꯅꯦ ꯅꯪꯕꯨ. ꯂꯩꯃ. ꯅꯨꯃꯤꯗꯥꯡꯅꯤ. ꯆꯥꯛꯁꯨ ꯆꯥꯗꯦ ꯆꯥꯎꯕ, ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧ ꯑꯁꯤꯗ ꯑꯔꯨꯕꯤꯅ ꯏꯁꯧ ꯂꯥꯡꯏ. ꯆꯥꯛꯁꯤ ꯊꯣꯡꯈꯩ ꯊꯣꯡꯂꯒ ꯆꯥꯔꯣꯏꯕ. ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯗꯩꯗꯤ ꯆꯥꯛ ꯁꯔꯨꯛ ꯑꯝꯇ ꯍꯥꯞꯄꯣꯏ. ꯌꯦꯡꯒꯦꯕ, ꯄꯤꯖꯔꯣꯏꯕ. ꯃꯥꯡꯍꯟꯗꯅ ꯃꯈꯣꯏꯅ ꯃꯕꯨꯛ ꯑꯁꯦ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯇꯧꯒꯦꯕ ꯍꯧꯖꯤꯛ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏ. ꯆꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ. ꯋꯥꯈꯜꯗꯨ ꯂꯣꯏꯕ ꯅꯥꯏꯗ ꯈꯜꯂꯤ. ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯛꯂꯦ. ꯂꯩꯃ, ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯂꯣꯏ. ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ. ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ. ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯂꯥꯛꯀꯦ. ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ. ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ ꯅꯪ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ. ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ. ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯌꯨꯝꯊꯛꯇ ꯂꯪꯈꯠꯂꯤ. ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯦ. ꯃꯩ ꯑꯗꯨꯅ ꯋꯥꯏ ꯋꯥꯏꯗꯨꯅ ꯑꯀꯪꯕ ꯏꯗꯨ ꯆꯥꯛꯂꯤ. ꯃꯈꯣꯜ ꯊꯣꯛꯅ ꯆꯥꯛꯂꯤ. ꯃꯩ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯇ ꯈꯜꯂꯤ. ꯃꯩꯁꯨ ꯀꯟꯅ ꯆꯥꯛꯈꯠꯂꯛꯏ. ꯃꯈꯣꯜ ꯑꯗꯨꯗ ꯑꯔꯨꯕꯤ ꯃꯤꯀꯞ ꯊꯣꯛꯏ. ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ. ꯈꯣꯏ ꯇꯥꯆꯧ, ꯌꯨꯝ ꯃꯩ ꯆꯥꯛꯑꯦ. ꯈꯣꯏ ꯇꯥꯆꯧ ꯑꯝꯇ ꯍꯧꯒꯠꯂꯣ. ꯅꯤꯡꯊꯦꯝꯁꯨ ꯍꯧꯒꯠꯂꯛꯏ. ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯃꯩꯅ ꯀꯣꯏꯅ ꯆꯥꯛꯈ꯭ꯔꯦ. ꯆꯦꯟꯊꯣꯛꯐꯝ ꯈꯪꯗ꯭ꯔꯤ ꯑꯔꯨꯕꯤꯅ. ꯁꯣꯝꯗꯅ ꯃꯩꯔꯤꯁꯤ ꯅꯦꯝꯃꯤ. ꯈꯣꯏ ꯇꯥꯆꯧ, ꯁꯣꯝꯗ ꯃꯩꯔꯤꯁꯤ ꯅꯦꯝꯃꯤ. ꯆꯦꯟꯊꯣꯛꯈ꯭ꯔꯁꯤ. ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯃꯁꯤꯗ ꯌꯨꯝꯊꯛꯇꯒꯤ ꯑꯆꯥꯛꯄ ꯃꯩꯅ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗ ꯇꯥꯁꯤꯜꯂꯛꯏ. ꯂꯤꯠꯂꯤꯕ ꯃꯐꯤ ꯑꯗꯨꯗ ꯃꯩꯗꯨꯅ ꯋꯥꯏꯔꯤ. ꯃꯁꯥꯗ ꯆꯥꯛꯂꯤ. ꯐꯟ ꯐꯟ ꯆꯣꯡꯏ. ꯃꯩꯁꯥꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ. ꯅꯨꯄꯤ, ꯑꯩ ꯁꯥꯕ ꯌꯥꯗ꯭ꯔꯦ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯏꯁꯤꯡꯁꯨ ꯂꯩꯇꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯤꯕꯨ? ꯈꯣꯏ ꯇꯥꯆꯧ, ꯃꯄꯥꯟ ꯐꯥꯎꯕꯗꯪ ꯊꯣꯛꯅꯕ ꯇꯧꯁꯤ. ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯐꯥꯎꯗꯤ ꯊꯣꯛꯂꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯌꯥꯗ꯭ꯔꯦ. ꯄꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯤ. ꯃꯥꯅꯪꯒꯟ ꯑꯗꯨꯃ ꯆꯕꯥꯛ ꯑꯃ ꯄꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯤ. ꯃꯩ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ. ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒꯤ ꯏꯔꯣꯏꯅꯅ ꯆꯥꯎꯕꯒꯤ ꯍꯛꯆꯥꯡꯁꯨ ꯇꯥꯡꯒꯣꯏ ꯑꯣꯟꯕ ꯐꯥꯎ ꯆꯥꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯆꯥꯎꯕ ꯁꯤꯈꯤ. ꯑꯔꯨꯕꯤꯅ ꯅꯤꯡꯊꯦꯝꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯂꯤ. ꯃꯄꯥꯝ ꯌꯧꯕꯒ ꯅꯣꯡꯉꯥꯜꯂꯤ. ꯃꯃꯥꯗ ꯃꯥꯅ ꯍꯥꯏ. ꯏꯃꯥ, ꯃꯥꯒꯤꯁꯦ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯤꯕꯣ? ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯕꯦꯝꯃ, ꯐꯤꯕꯝꯁꯤ ꯂꯨꯔꯤꯅꯤ ꯅꯪꯕꯣ. ꯏꯃꯥ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯌꯨꯝꯗꯨꯁꯨ ꯃꯩꯅ ꯄꯨꯡꯊꯨꯝ ꯇꯨꯝꯅ ꯆꯥꯍꯧꯔꯦ. ꯀꯔꯝꯍꯥꯏꯅ ꯃꯩ ꯆꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯈꯪꯗꯦ. ꯑꯍꯤꯡꯗꯨꯗ ꯍꯦꯛꯇ ꯆꯥꯛꯂꯝꯃꯤ. ꯑꯩꯁꯨ ꯏꯁꯥꯁꯦ ꯃꯩꯅ ꯋꯥꯔꯤꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯗꯤ ꯃꯥꯅꯪꯒꯟ ꯑꯁꯤꯗ ꯃꯩꯅ ꯍꯦꯛꯇ ꯇꯥꯁꯤꯟꯈ꯭ꯔꯦ. ꯏꯕꯨꯡꯉꯣ, ꯐꯤꯁꯤꯅ ꯉꯥꯏꯍꯥꯛ ꯄꯣꯛꯊꯣꯛꯂꯤꯕꯁꯦ ꯈꯨꯝꯖꯤꯟꯁꯤ. ꯑꯩꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯅ ꯃꯥꯏꯕ ꯍꯩꯇꯣꯟ ꯀꯧꯔꯨꯔꯦ. ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯑꯁꯣꯛꯄꯗꯨꯕꯨ ꯌꯦꯡꯍꯜꯂꯤ. ꯃꯥꯅ ꯍꯥꯏ. ꯐꯅꯤꯗ, ꯌꯥꯝ ꯂꯨꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯐꯒꯠꯇꯦ. ꯂꯥꯏꯅꯥ ꯂꯩꯊꯨꯡ ꯄꯛꯄ ꯃꯤ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯦ. ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯨꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯔꯥꯡꯕ ꯍꯧꯔꯛꯏ. ꯃꯃꯥꯗ ꯍꯥꯏ. ꯇꯨ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯅꯤ. ꯍꯛꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯔꯥꯡ ꯇꯧꯔꯤ. ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ ꯏꯃꯥ. ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯗꯨ ꯑꯣꯏꯗꯣꯏꯅꯤꯅꯦ. ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ. ꯐꯔꯛꯀꯗ꯭ꯔꯅꯤ ꯃꯇꯝ ꯈꯔ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯦ. ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ. ꯌꯦꯡꯕꯗ
ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯄꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯇꯥꯔꯤꯕꯣ? ꯅꯪꯁꯨ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯤꯗ꯫ ꯐꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯅꯪꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯩꯒꯤꯗꯤ ꯅꯪꯒꯜ ꯑꯁꯤ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯇꯨꯝꯕ ꯐꯥꯎ ꯌꯥꯗꯗꯅ ꯁꯦꯠꯂꯒ ꯑꯗꯨꯝ ꯇꯨꯝꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯑꯁ ꯑꯩ ꯌꯥꯝ ꯋꯥꯏꯗ꯫ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯐꯖꯔꯛꯀꯅꯤꯗ꯫ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯏꯁꯤ ꯌꯥꯏꯒꯩꯗꯩꯒꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯗꯕꯅ ꯐꯅꯤ꯫ ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯣ? ꯇꯞꯅ ꯉꯥꯡ, ꯃꯁꯤ ꯌꯥꯏ ꯇꯥꯈꯤꯅꯤ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣ? ꯂꯩꯅꯥ ꯄꯛꯄ ꯍꯥꯏꯗꯣ ꯑꯁꯤꯅꯤ꯫ ꯏꯃꯥꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ? ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯂꯩꯔꯤꯕ ꯏꯅꯝꯃꯁꯤꯅ ꯌꯥꯝ ꯊꯤꯅꯅꯦ ꯍꯥꯏꯈ꯭ꯔꯅꯤ꯫ ꯁꯣꯏꯗꯅ ꯋꯥꯊꯣꯛꯂꯅꯤꯕ꯫ ꯁꯤ ꯏꯃꯥꯅ ꯈꯪꯕꯤꯌꯨ꯫ ꯁꯤꯗ ꯂꯩꯇꯅ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤ? ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯥꯏ ꯂꯩꯖꯔꯨꯁꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ꯫ ꯅꯣꯡꯃꯁꯨ ꯂꯥꯏꯖꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯊꯨꯡ ꯄꯛꯄ ꯅꯆꯥꯅꯨꯄꯤꯁꯤꯒ ꯅꯌꯥꯅꯨꯄꯥꯁꯤꯒꯕꯨ ꯌꯨꯝꯁꯦ ꯍꯦꯛꯇ ꯊꯝꯖꯤꯟꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯃꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯦ ꯂꯧꯅꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯝ ꯀꯤꯖꯩꯀꯣ꯫ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯅꯤꯕꯨ ꯀꯗꯥꯏꯅꯣꯃ ꯆꯠꯍꯟꯀꯣ꯫ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯅꯤꯗꯣ꯫ ꯃꯌꯨꯝ ꯑꯃꯃꯨꯛ ꯁꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯁꯤꯗ ꯑꯁꯨꯝ ꯂꯩꯖꯔꯁꯅꯨ ꯀꯩꯗꯧꯒꯦ? ꯍꯣ, ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯆꯨꯝꯅ ꯂꯩꯕ ꯑꯣꯏꯗꯤ ꯃꯐꯕ꯫ ꯂꯩꯊꯨꯡ ꯄꯛꯄ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯂꯣꯏ꯫ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣꯀꯣ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯨꯕꯤꯅ ꯍꯦꯛ ꯇꯥꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯀꯩꯅꯣꯗ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ꯫ ꯑꯩꯅ ꯂꯩꯅꯤꯡꯕ ꯐꯥꯎꯕ ꯂꯩꯒꯅꯤ꯫ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯁ, ꯉꯝꯕꯤꯔꯦꯗ꯫ ꯂꯩꯗꯧꯔꯤ꯫ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯦ, ꯅꯤꯡꯉꯣꯜ ꯐꯠꯇꯕꯤ! ꯅꯪꯅ ꯅꯅꯦꯝ ꯅꯀꯨꯗ ꯇꯧꯈꯤꯕ ꯆꯠꯈꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯄꯛꯂꯒ ꯂꯩꯔꯤꯗꯣ꯫ ꯑꯗꯨꯃꯥꯏꯅ ꯀꯩꯗ ꯍꯥꯏꯅꯨꯗ ꯏꯅꯝꯃ꯫ ꯏꯅꯝꯃꯅ ꯀꯔꯤ ꯈꯪꯂꯗꯅ? ꯑꯣ, ꯈꯪꯉꯦ, ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯅꯦ ꯃꯀꯨꯕꯨ ꯑꯣꯠꯄꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ, ꯃꯤꯒꯤ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯍꯦꯛꯇ ꯊꯥꯗꯠꯄꯤ ꯉꯝꯕꯤꯅꯤ ꯅꯪꯁꯦ꯫ ꯏꯁ, ꯌꯥꯝ ꯈꯪꯕꯩ ꯋꯥꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯇꯜꯂꯤ꯫ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯃꯥ, ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ꯫ ꯃꯈꯣꯏꯅꯤꯁꯦ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤ ꯇꯥꯟꯊꯣꯛꯀꯣ꯫ ꯁꯤꯗ ꯂꯩꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯔꯨꯕꯤ ꯌꯥꯝꯅ ꯁꯥꯍꯧꯋꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯁꯤ ꯐꯨꯕ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ꯫ ꯕꯦꯝꯃ, ꯍꯦꯛꯇ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ? ꯏꯃꯥꯒꯤ ꯅꯃꯥꯡꯗ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯌꯥꯔꯦ ꯁꯤꯇꯣ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯔꯨꯕꯤꯒ ꯅꯤꯡꯊꯦꯝꯒꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯧ ꯑꯅꯤꯅ ꯋꯥ ꯉꯥꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯅ ꯍꯥꯏꯅꯩ, ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯏꯆꯦ꯫ ꯂꯥꯛꯇꯅ ꯏꯟꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯃꯅꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯃꯈꯣꯏ ꯂꯩꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯆꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯑꯅꯤꯅꯅꯤ꯫ ꯀꯥꯟꯅꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯁꯤ ꯇꯥꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤꯁꯦ꯫ ꯍꯣꯏ ꯏꯆꯦ, ꯍꯦꯛꯇ ꯇꯥꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯗꯤ ꯌꯦꯡꯗꯨꯅ꯫ ꯍꯦ, ꯅꯪ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯂꯩꯅꯥ ꯄꯛꯄꯤꯅꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯀꯤꯖꯩꯅꯦ꯫ ꯀꯤꯔꯒ ꯇꯣꯛꯑꯣ꯫ ꯂꯩꯅꯤꯡꯗ꯭ꯔꯒꯅꯦ ꯅꯈꯣꯏꯅ ꯆꯠꯈꯣ꯫ ꯀꯔꯤ? ꯃꯁꯤ ꯌꯥꯝ ꯉꯝꯗꯧꯔꯤꯅꯦ꯫ ꯍꯩ, ꯅꯤꯡꯉꯣꯜ ꯐꯠꯇꯕꯤ! ꯅꯪꯒꯨꯝꯕꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯕꯨ ꯇꯥꯟꯕ ꯅꯠꯇꯤꯛꯂꯣ? ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯋꯥ ꯑꯄꯠꯄꯁꯤ ꯄꯨꯔꯒꯅꯦ ꯂꯦꯝꯅ ꯆꯠꯈꯣ꯫ ꯆꯠꯂꯣꯏ, ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯏꯇꯩ ꯏꯅꯥꯎ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯅꯤ꯫ ꯃꯁꯤ ꯌꯥꯝ ꯉꯝꯗꯧꯔꯤꯅꯦ꯫ ꯀꯥꯟꯅꯔꯣꯏ ꯏꯅꯥꯎ꯫ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ꯫ ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯊꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯔꯨꯕꯤꯕꯨ ꯃꯄꯥꯜ ꯇꯝꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ, ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯂꯩꯅꯥ ꯄꯛꯂꯤꯗꯣ꯫ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯦ꯫ ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯏꯃꯨꯡꯗ ꯂꯩꯕ ꯅꯤꯡꯊꯦꯝꯕꯨꯁꯨ ꯂꯧꯊꯣꯛꯇꯨꯅ, ꯃꯐꯝ ꯀꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯨꯔꯣ꯫ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝ, ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯀꯥꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯈꯜꯂꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯁꯠꯀꯨꯝꯊꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ? ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯆꯠꯄ ꯌꯥꯗꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯩꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯐꯝ ꯑꯃ ꯊꯤꯔꯨꯁꯤ꯫ ꯑꯩ ꯉꯝꯂꯣꯏꯕ꯫ ꯑꯩꯈꯣꯏ ꯇꯥꯆꯧ! ꯅꯤꯡꯊꯦꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯍꯔꯥꯎꯖꯍꯧꯏ꯫ ꯑꯁ, ꯀꯝꯗꯧꯏ? ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯈꯪꯅ ꯆꯠꯂꯤ꯫ ꯂꯩꯅꯥ ꯄꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯂꯩꯇ꯭ꯔꯦ꯫ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯂꯦꯜꯂꯤ꯫
ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨ ꯂꯩꯖꯕ ꯁꯦꯜ ꯊꯨꯝ ꯁꯅꯥ-ꯂꯨꯄꯥ ꯄꯨꯝꯕꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯨ ꯃꯉꯣꯟꯗꯁꯨ ꯂꯧꯅꯔꯦ꯫ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯊꯨꯡ ꯄꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯃꯤꯟꯅꯔꯦ꯫ ꯆꯥꯗ ꯊꯛꯇꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯕꯗ ꯅꯤꯡꯊꯦꯝ ꯃꯃꯥ ꯃꯄꯥꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯍꯩꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯛꯆꯦꯜ ꯐꯠꯂꯨꯗꯕꯒꯤꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯒꯤ ꯐꯪꯂꯛꯄ ꯆꯩꯔꯥꯛꯅꯤꯀꯣ ꯃꯁꯦ꯫ ꯍꯧꯖꯤꯛꯇꯗ ꯑꯔꯨꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯣꯠꯈꯤ, ꯂꯥꯡꯂꯦꯟꯕꯨ ꯐꯨꯈꯤ, ꯃꯔꯤ ꯄꯨꯝꯕ ꯊꯥꯗꯠꯈꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯗꯅ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯅꯪ ꯑꯩꯒꯤ ꯁꯔꯩꯗ ꯋꯥꯗꯨꯅ ꯊꯩꯊꯥꯈ꯭ꯔꯦ꯫ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯁꯥꯞꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯣꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯁꯥꯗ ꯄꯛꯂꯤꯕ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯑꯁꯦ ꯃꯄꯣꯛ 8ꯂꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯀꯣꯛꯄ ꯀꯧꯕ ꯂꯩꯈ꯭ꯔꯔꯣꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯅꯦ꯫ ꯑꯔꯨꯕꯤꯅ ꯀꯞꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯐꯝꯗ ꯊꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯂꯨꯕꯒꯤ ꯃꯍꯩꯗꯨꯅ ꯉꯁꯤꯗꯤ ꯅꯃꯧꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯦꯜꯂꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ꯫ ꯀꯣꯟꯅ ꯁꯤꯡꯂꯛꯄ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯁꯤꯅꯗꯤ ꯅꯤꯡꯉꯝꯗꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯑꯔꯨꯕꯤ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯥꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯪ ꯑꯩ ꯁꯤꯕ ꯉꯥꯏꯅꯤꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯆꯥꯅ ꯊꯛꯇꯕꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯔꯨꯕꯤꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯃꯩꯁꯥꯛ ꯐꯪꯂꯦ ꯃꯍꯥꯛ꯫ ꯅꯣꯡꯃ ꯑꯃꯅꯤ꯫ ꯂꯝꯕꯤꯗ ꯍꯦꯝꯕꯒ ꯂꯥꯡꯂꯦꯟꯒ ꯂꯥꯛꯏ꯫ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ꯫ ꯃꯈꯨꯠꯇ ꯑꯆꯥꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯕꯗꯒꯤ ꯂꯥꯡꯂꯦꯟꯅ ꯍꯦꯛ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯆꯞ ꯂꯦꯞꯇꯨꯅ꯫ ꯑꯩꯈꯣꯏ ꯇꯌꯥꯏ, ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯤꯗ ꯂꯩꯔꯝꯂꯤꯗꯅ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯂꯥꯡꯂꯦꯟꯅ꯫ ꯏꯅꯝꯃ, ꯇꯥꯆꯧ, ꯏꯅꯝꯃ, ꯅꯆꯥ ꯂꯥꯡꯂꯦꯟꯅꯤ, ꯏꯅꯝꯃ꯫ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯦ꯫ ꯑꯔꯨꯕꯤꯅ ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ, ꯏꯅꯝꯃ, ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃꯒ ꯇꯥꯆꯧꯒꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯁꯤꯅꯤ ꯁꯥꯞ, ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯠꯄ ꯅꯩꯔꯨꯕꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ꯫ ꯂꯥꯡꯂꯦꯟ, ꯏꯅꯝꯃ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯌꯦꯗꯤ ꯏꯅꯝꯃ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯀꯞꯇꯨꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯥꯆꯧꯃꯨꯛ ꯐꯠꯇꯕ ꯃꯤ ꯑꯅꯤꯁꯨꯅ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯏꯆꯜ ꯅꯪꯕꯨ ꯑꯩꯅ ꯏꯔꯥꯏꯔꯨꯔꯦ꯫ ꯅꯪꯒꯤ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯇꯥꯆꯧ꯫ ꯍꯦꯝꯕꯅ ꯏꯕꯥꯏꯒ ꯏꯆꯦꯒꯕꯨ ꯂꯥꯡꯂꯦꯟꯒ ꯑꯩꯈꯣꯏꯅꯤꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯄꯅꯤ꯫ ꯏꯆꯦꯒꯤ ꯏꯄꯥꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ꯫ ꯑꯔꯨꯕꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯖꯐꯝ ꯆꯥꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯨꯀꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯞ ꯐꯪꯅꯕ ꯂꯥꯏꯊꯨꯡ ꯄꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯅꯝꯃ, ꯇꯥꯆꯧ, ꯁꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯩꯔꯨꯁꯤ꯫ ꯂꯩꯔꯔꯣꯏ꯫ ꯏꯆꯥꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯆꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯍꯦꯝꯕꯅ ꯏꯕꯥꯏ, ꯏꯆꯦ, ꯑꯩꯒꯤꯗ ꯄꯨꯟꯅ ꯂꯩꯔꯨꯁꯤ꯫ ꯏꯆꯦ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯦꯒ ꯑꯩꯒꯁꯦ ꯃꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯤꯜꯂꯔꯣꯏꯒꯦ꯫ ꯑꯩꯈꯣꯏ
ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯤ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯈ꯭ꯔꯒꯦ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯩꯈꯣꯏꯁꯦ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯊꯥꯖꯧ ꯍꯦꯝꯕꯒ ꯂꯥꯡꯂꯦꯟꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯠꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒ ꯑꯔꯨꯕꯤꯒꯁꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯂꯕꯗ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖ ꯁꯤꯕ ꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯕ ꯅꯪꯅ ꯍꯥꯏꯕꯗ ꯏꯜꯂꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯅꯈꯣꯏ ꯊꯥꯖꯧ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯁꯥꯎꯅꯤ ꯀꯅꯥꯗꯁꯨ ꯁꯥꯎꯅꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯂꯥꯎ ꯃꯥꯡꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯁꯤ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯁꯤ ꯑꯔꯨꯕꯤ ꯃꯥꯁꯨ ꯃꯁꯥꯅ ꯌꯥꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯄꯨꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ